ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯩꯁꯥꯝꯊꯣꯡ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯈ꯭ꯔꯤꯁꯃꯥꯁꯅꯤ ꯍꯥꯏꯅ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯡꯏ꯫ ꯃꯔꯛꯁꯤꯗ ꯅꯤꯡꯊꯦꯝꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯄꯨꯜꯂꯤ ꯂꯥꯡꯏ꯫ ꯕꯁꯟꯇ ꯃꯥ ꯈꯛꯇꯅꯤ ꯌꯥꯎꯗ꯭ꯔꯤꯕ ꯅꯤꯡꯊꯦꯝꯅ꯫ ꯅꯍꯥꯟꯗꯒꯤ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯨ ꯃꯥꯒꯤ ꯁꯤꯒꯨꯝꯕꯁꯤꯗ ꯇꯧꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯦ꯫ ꯁꯔꯠꯅ ꯅꯣꯛꯇꯨꯅ ꯂꯥꯏꯃ ꯅꯨꯄꯥꯁꯦ ꯆꯠꯅꯤꯡꯕꯅ ꯃꯈꯣꯡꯁꯦ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔ ꯃꯥꯜꯂꯦꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯁꯨꯅꯦ ꯆꯥꯅꯤꯡꯕꯅ ꯇꯤꯟꯒꯁꯦ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯄꯣꯠꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯕꯁꯟꯇ ꯈꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯅꯤꯡꯊꯦꯝꯅ꯫ ꯁꯅꯥꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡꯉꯣꯕꯨ ꯉꯥꯏꯖꯕꯗ ꯁꯤꯒꯗꯧꯔꯦ, ꯆꯈꯥꯎꯁꯤ ꯇꯠꯇꯅ ꯁꯤꯒꯗꯧꯔꯦ꯫ ꯌꯥꯗꯗꯣꯏꯅꯤꯅꯦ ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯕꯅꯤ꯫ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨꯒ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯂꯦꯡꯉꯁꯦ꯫ ꯑꯃꯗꯣ ꯃꯅꯥꯇꯣꯟꯗꯣ ꯆꯐꯨꯃꯨꯛ ꯂꯥꯎꯗꯅ ꯈꯨ ꯈꯨ ꯀꯥꯝꯃꯝꯕ ꯇꯥꯔꯦ꯫ ꯃꯌꯥꯝꯗꯨ ꯀꯩꯁꯥꯝꯊꯣꯡꯂꯣꯝꯗ ꯁꯣꯂꯣꯃꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯔꯠ, ꯅꯤꯡꯊꯦꯝ, ꯕꯁꯟꯇ, ꯁꯣꯂꯣꯃꯣꯟ ꯃꯈꯣꯏꯁꯤ ꯃꯍꯩ ꯂꯣꯏꯁꯪ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯁꯣꯂꯣꯃꯣꯟꯅ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯁꯤ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅꯅꯕ ꯍꯥꯏꯖꯔꯨꯕꯗ ꯑꯍꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯒꯨꯝꯕꯗꯅ ꯁꯣꯂꯣꯃꯣꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯣꯂꯣ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ꯭ꯔꯅꯦ? ꯏꯃꯥ ꯂꯥꯛꯀꯅꯤꯗ꯫ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯌꯧꯔꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯃꯇꯝꯁꯤꯗꯤ ꯌꯧꯔꯤꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯃꯨꯛ ꯂꯣꯏꯅ ꯄꯨꯜꯂꯔꯅꯤ꯫ ꯃꯈꯣꯏ ꯁꯣꯏꯗꯅꯗꯤ ꯂꯥꯛꯀꯅꯤ ꯑꯩ ꯊꯥꯖꯩ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤꯀꯣ ꯏꯃꯥ ꯑꯃꯨꯛ ꯏꯃꯨꯡ ꯂꯣꯏꯁꯤꯟꯈꯤꯒꯦ ꯂꯥꯛꯑꯒ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯥꯏꯅ ꯍꯥꯏꯅ ꯑꯍꯨꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯣꯂꯣꯃꯣꯟ ꯍꯔꯥꯎꯅ ꯑꯍꯨꯝ ꯑꯗꯨꯕꯨ ꯑꯣꯛꯄ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯍꯨꯝ ꯑꯗꯨꯒ ꯂꯦꯡꯒꯣꯟꯅꯩ꯫ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯍꯪꯉꯝꯕꯅꯤꯀꯣ ꯆꯪꯉꯁꯦ꯫ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯒꯤ ꯃꯣꯟ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯥ ꯉꯥꯏꯕꯗ ꯊꯦꯡꯉꯤꯅꯤ꯫ ꯕꯁꯟꯇꯅ ꯅꯣꯛꯇꯨꯅ ꯍꯦꯔꯥ ꯑꯩꯁꯨ ꯌꯥꯗꯗꯣꯏꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯃꯣꯟꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ꯫ ꯁꯣꯂꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯅꯤ ꯆꯪꯉꯛꯑꯣ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯦꯀꯣ ꯑꯩ ꯏꯃꯥꯕꯨꯁꯨ ꯀꯧꯒꯦ꯫ ꯁꯣꯂꯣꯃꯣꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯤ ꯊꯨꯡꯐꯝ ꯐꯝꯐꯝ ꯀꯥ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯂꯣꯃꯣꯟꯒꯤ ꯃꯃꯥ ꯆꯪꯂꯛꯏ꯫ ꯏꯆꯥꯁꯤꯡ ꯂꯥꯛꯑꯦꯗꯅ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯅꯦ ꯅꯈꯣꯏ ꯂꯥꯛꯄꯒ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅꯅꯦ ꯆꯥꯛꯁꯨ ꯂꯣꯏꯗꯨꯅ ꯊꯝꯕꯅꯤꯀꯣ꯫ ꯑꯍꯨꯝꯗꯨ ꯆꯪꯁꯤꯟꯗꯨꯅ ꯁꯣꯂꯣꯃꯣꯟꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯧꯅꯕꯤ ꯎꯠꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯑꯍꯨꯝ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯏꯆꯥꯁꯤꯡ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯌꯦꯡꯉꯣꯏ ꯁꯣꯂꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯟꯅ ꯂꯥꯡꯁꯤꯀꯣ꯫ ꯅꯤꯡꯊꯦꯝꯅ ꯑꯣꯏꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ ꯂꯥꯡꯉꯒꯨꯝꯁꯦ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯁꯦ ꯆꯥꯁꯤꯜꯂꯨꯔꯒ ꯍꯣꯔꯦꯟ ꯆꯥꯕ ꯌꯥꯗꯗꯅ ꯇꯣꯛꯅꯕ ꯄꯣꯠꯅꯤ꯫ ꯁꯔꯠꯅ ꯅꯣꯛꯇꯨꯅ ꯅꯍꯥꯟꯗꯒꯤ ꯆꯔꯥ ꯍꯦꯜꯂꯛꯏꯕꯅꯦ ꯏꯃꯥ ꯑꯗꯨꯅꯅꯦ ꯃꯥꯗꯤ꯫ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯁꯤꯗ ꯂꯥꯛꯀꯅꯤ ꯈꯟꯕꯗꯅꯦ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯕ ꯌꯥꯗꯦ꯫ ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯥꯁꯤꯡꯅ ꯑꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨꯅꯦ ꯈꯨꯜꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯡꯉꯤ꯫ ꯏꯆꯥꯁꯤꯡꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯅꯕ ꯑꯣꯏꯅ ꯂꯥꯡꯉꯁꯤ ꯏꯃꯥ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯛ ꯇꯣꯛꯑꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯥꯁꯦ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯥꯔꯨꯔꯁꯤꯀꯣ꯫ ꯁꯣꯂꯣꯃꯣꯟ ꯃꯃꯥꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯈꯤ꯫ ꯁꯣꯂꯣꯃꯣꯟ ꯃꯌꯥꯝꯗꯨꯗ ꯈꯣꯟꯖꯦꯜ ꯈꯔ ꯄꯤꯛꯇꯛꯅ ꯍꯥꯏꯔꯛꯏ ꯑꯍꯥꯎꯕ ꯃꯆꯤꯟ ꯑꯇꯥꯡꯕꯗꯤ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯅ ꯀꯝꯗꯧꯕ? ꯅꯤꯡꯊꯦꯝ ꯊꯧꯅꯥ ꯂꯩꯅ ꯌꯥꯏꯅꯦ ꯃꯗꯣ ꯒ꯭ꯂꯥꯁ ꯑꯃꯃꯝꯒ ꯑꯣꯛꯁꯥꯒ ꯀꯝꯗꯧꯕ? ꯁꯔꯠ ꯊꯧꯋꯥ ꯁꯥꯗꯅ ꯇꯧꯔꯤꯕ ꯙꯞꯁꯤ ꯌꯦꯡꯉꯨꯅꯦ ꯇꯧꯒꯗꯕꯁꯤ ꯃꯉꯥꯏ꯫ ꯊꯑꯣꯏꯅ ꯇꯧꯔꯁꯦꯅ ꯍꯧꯔꯨꯔꯒ ꯆꯥꯛꯃꯧꯕꯤ ꯅꯨꯄꯤꯁꯤ ꯃꯉꯥꯏ ꯑꯣꯛ ꯑꯅ ꯇꯧꯔꯛꯀꯅꯤ꯫ ꯅꯤꯡꯊꯦꯝ ꯅꯨꯄꯥ ꯊꯣꯛꯅ ꯉꯁꯤꯗꯤ ꯇꯧꯁꯤ ꯍꯥꯏꯔꯗꯤ ꯇꯧꯒꯗꯧꯔꯤꯕꯅꯤ ꯀꯩꯅꯣ ꯑꯩꯅꯦ ꯆꯥꯛꯃꯧꯕꯤ ꯅꯨꯄꯤꯒ ꯑꯝꯇ ꯑꯣꯏꯔꯔꯣꯏ꯫ ꯕꯁꯟꯇꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯁꯦ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯃꯤꯒꯤ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯝꯕ ꯇꯥꯔꯦ꯫ ꯅꯪꯒꯤ ꯊꯧꯅꯥꯗꯣ ꯀꯣꯟꯅ ꯇꯞꯅ ꯈꯪꯉꯦꯗꯅ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯌꯥꯏ
ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯕꯨ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯇꯕ ꯑꯗꯨꯗꯤ ꯇꯥꯍꯟꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯗꯨ ꯇꯧꯗ ꯇꯧꯔꯕꯒꯨꯝꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯔꯛꯏ꯫ ꯇꯁꯦꯡꯅ ꯇꯧꯅꯔꯁꯤ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯐꯅ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯧꯅ ꯊꯣꯛꯂꯤ, ꯅꯤꯡꯊꯦꯝꯗ ꯅꯠꯇꯦ, ꯃꯈꯣꯏ ꯂꯣꯏꯅꯃꯛꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤꯗꯨꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯜꯂꯨꯔꯦ꯫ ꯆꯥꯛꯁꯪꯗꯒꯤ ꯃꯃꯥꯅ ꯀꯧꯔꯛꯏ, "ꯂꯥꯛꯑꯣꯅꯦ ꯅꯈꯣꯏꯕꯣ, ꯏꯃꯥꯁꯦ ꯁꯦꯝꯕ ꯂꯣꯏꯔꯦ." "ꯑꯧ ꯏꯃꯥ, ꯇꯥꯔꯦ, ꯂꯥꯛꯑꯦ." "ꯂꯥꯛꯑꯣ, ꯏꯃꯥ ꯉꯥꯏꯔꯒ ꯂꯩꯌꯦ ꯍꯥꯏꯌꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯕ ꯇꯨꯝꯅꯕ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ." ꯃꯌꯥꯝꯗꯨ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯏ꯫ ꯁꯣꯂꯣꯃꯣꯟ ꯃꯥꯅ ꯁꯤꯜꯂꯝ ꯂꯥꯡꯂꯝꯂꯤꯕ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯂꯤꯅ ꯁꯥꯕ ꯆꯥꯛꯆꯥ ꯐꯛꯀꯨꯝꯕ ꯃꯈꯣꯡ ꯋꯥꯡꯕ ꯃꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯃ ꯄꯤꯛ ꯊꯜꯂꯤ꯫ ꯀꯅꯥꯒꯤ ꯑꯉꯧꯕ ꯑꯊꯣꯡꯕ ꯑꯣꯛꯁꯥ, ꯃꯗꯨꯗ ꯍꯪꯒꯥꯝ ꯌꯥꯎꯕꯁꯨ ꯌꯥꯎꯗꯕꯁꯨ, ꯃꯈꯣꯏꯒꯤ ꯀꯕꯨꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯥꯎꯔꯕ ꯏꯟꯁꯥꯡ ꯀꯌꯥ ꯑꯃ꯫ ꯅꯤꯡꯊꯦꯝ ꯃꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯈ꯭ꯔꯦ, ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯇꯨꯅ꯫ "ꯍꯥꯏ ꯍꯥꯏ, ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯆꯥꯗꯣꯏꯔꯣ?" ꯁꯣꯂꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯆꯥꯒꯗꯧꯔꯤꯕꯅꯤ, ꯅꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯅꯀꯣ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯋꯥꯅ ꯂꯥꯡꯕꯅꯤ." "ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ." "ꯌꯥꯝꯁꯅꯨ, ꯅꯕꯨꯛꯁꯤꯡꯗꯣ ꯄꯣꯛꯈꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯆꯥꯎ, ꯋꯥꯠꯂꯕꯁꯨ ꯍꯥꯏꯔꯛꯑꯣ." ꯁꯔꯠꯅ ꯅꯣꯛꯇꯨꯅ, "ꯃꯁꯤꯗꯤ ꯅꯤꯡꯊꯦꯝꯒꯤ ꯄꯥꯝꯖꯕꯤꯗꯨ ꯇꯥꯔꯦꯅꯦ, ꯆꯥꯁꯜꯂꯨ ꯆꯥꯁꯜꯂꯨ, ꯅꯍꯥꯟꯋꯥꯏꯗꯤ ꯁꯣꯂꯣꯒꯤ ꯑꯣꯛꯁꯥ ꯊꯣꯡꯕꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯃꯈꯜ ꯁꯨꯅ ꯂꯩꯔꯦ, ꯆꯥꯁꯜꯂꯨ." ꯃꯌꯥꯝꯗꯨ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯃꯌꯥꯝꯗꯨ ꯆꯥꯕ ꯍꯧꯔꯛꯏ꯫ ꯀꯨꯏꯔꯦ ꯃꯈꯣꯏ ꯃꯔꯤꯅ ꯑꯁꯨꯝꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤꯗꯕ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯕꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄꯨꯟꯗꯨꯅ ꯆꯥꯕ꯫ ꯃꯌꯥꯝꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯗꯨꯅ ꯄꯣꯊꯥꯁꯪ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯂꯣꯃꯣꯟꯅ, "ꯅꯤꯡꯊꯦꯝ, ꯀꯔꯤ ꯇꯧꯔꯦ? ꯋꯥꯕ꯭ꯔꯣ? ꯅꯃꯥꯏꯗ ꯅꯣꯛꯈꯠꯇꯨꯅ ꯂꯩꯕꯗꯤ?" "ꯋꯥꯏ, ꯃꯥꯏꯁꯦ ꯅꯣꯟꯗꯕ ꯌꯥꯗ꯭ꯔꯦ." "ꯑꯦ, ꯀꯔꯤꯒꯤꯔꯥ?" "ꯍꯦꯛ ꯅꯣꯟꯊꯈꯤꯕꯗ ꯆꯥꯈꯤꯕꯁꯤꯡꯗꯣ ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯔꯦ." "ꯌꯥꯝ ꯆꯥꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ, ꯀꯤꯕꯨ ꯀꯤ, ꯑꯗꯨꯛ ꯌꯥꯝꯕꯗꯨꯕꯨ ꯃꯊꯟꯇꯅ ꯂꯣꯏ ꯆꯥꯏ ꯍꯥꯏꯕꯅꯤꯗ." ꯁꯔꯠꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯁꯤꯗꯕꯨ ꯆꯥꯒꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯅꯪ ꯀꯂꯛꯄ꯭ꯔꯣ?" "ꯑꯣ, ꯀꯂꯛꯆꯗꯦ ꯀꯂꯛꯆꯗꯦ, ꯆꯥꯛ ꯌꯥꯝ ꯆꯥꯕꯕꯨ ꯀꯩꯗꯧꯕꯩ ꯀꯂꯛꯇꯣꯏꯅꯣ?" ꯁꯣꯂꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯌꯥꯔꯦꯕ, ꯅꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯈꯠꯅꯗꯨꯅ ꯂꯩ. ꯈꯠꯅꯔꯨꯅꯨ, ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯈꯪ ꯐꯥꯔꯦ." ꯕꯁꯟꯇ ꯅꯣꯛꯇꯨꯅ, "ꯃꯈꯣꯏ ꯑꯅꯤꯗꯤꯅꯦ, ꯈꯠꯅꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯆꯥꯛ ꯆꯥꯒꯅꯤ, ꯑꯗꯨꯅꯅꯤ." ꯑꯁꯦꯡꯕꯁꯨꯅꯤ, ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯔꯠ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯩ ꯑꯗꯨꯃꯛ ꯌꯦꯠꯅꯩ꯫ ꯃꯗꯨꯅ ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯗꯨꯅ ꯁꯥꯎꯅꯕ ꯋꯥꯔꯧꯕꯗꯤ ꯅꯠꯇꯦ, ꯄꯨꯟꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯦꯜꯂꯤ꯫ ꯁꯣꯂꯣꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯨꯗꯨꯅ ꯊꯣꯏꯕꯤ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯍꯩꯔꯥ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯍꯤꯞꯂꯝꯕꯗꯒꯤ ꯊꯣꯏꯕꯤ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯈꯨꯝꯕ ꯂꯥꯛꯅꯔꯤ꯫ ꯊꯣꯏꯕꯤ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯁꯣꯂꯣꯃꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯇꯥꯗ ꯃꯇꯥꯏ, ꯈꯪꯗꯤ ꯈꯪꯗꯦ꯫ ꯁꯣꯂꯣꯃꯣꯟꯅ ꯍꯩꯔꯥꯁꯤꯡ ꯑꯗꯨ ꯊꯅꯝꯃꯨ ꯍꯥꯏꯔꯤ ꯃꯥꯜꯂꯤ꯫ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯗꯨ ꯇꯧꯏ꯫ ꯁꯣꯂꯣꯃꯣꯟ ꯃꯩꯇꯩꯂꯣꯟꯗ ꯍꯩꯔꯛꯏ꯫ "ꯃꯥꯒꯤ ꯃꯃꯤꯡꯅ ꯁꯔꯠ, ꯑꯃꯁꯤꯅ ꯕꯁꯟꯇ, ꯑꯃꯁꯤꯅ ꯅꯤꯡꯊꯦꯝ. ꯃꯈꯣꯏꯁꯦ ꯑꯩꯒ ꯂꯥꯏꯔꯤꯛ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ." ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯂꯕꯅꯤ ꯃꯊꯟꯇ꯫ "ꯅꯪ ꯆꯥꯈꯤꯗ꯭ꯔꯤꯕ ꯑꯣꯏꯕ, ꯀꯩꯁꯨ ꯅꯠꯇꯕꯁꯤꯗ ꯏꯖꯠꯀ ꯂꯣꯏꯅ ꯃꯥꯡꯉꯤ, ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯆꯔꯨꯕꯅꯣ." ꯃꯌꯥꯝꯗꯨ ꯊꯣꯏꯕꯤ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯁꯣꯂꯣꯃꯣꯟ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ, ꯅꯍꯥꯟꯋꯥꯏ ꯂꯣꯏꯁꯪꯗ ꯃꯥꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯆꯦꯟꯈꯤꯕꯗꯣ." ꯕꯁꯟꯇꯅ, "ꯏꯆꯜꯒꯤ ꯊꯥꯛꯇꯤ ꯀꯌꯥ ꯁꯨꯔꯦ?" "ꯏꯕꯨꯡ, ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯆꯍꯤꯒꯤ 2 ꯁꯨꯕꯅꯦ." "ꯑꯣ, ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯅꯕꯨꯡ ꯁꯣꯂꯣꯃꯣꯟ ꯈꯣꯏꯒ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯂꯥꯡꯗꯨꯅ ꯀꯌꯥ ꯑꯃꯅꯤ ꯇꯧꯔꯝꯂꯤꯕ꯫ ꯅꯪꯁꯨ ꯅꯨꯡꯇꯤꯒꯤ ꯂꯣꯏꯁꯪꯗ ꯆꯠꯂꯨꯀꯣ, ꯑꯣꯖꯥꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯍꯜꯂꯨ, ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅꯅꯕ ꯀꯟꯅ ꯍꯣꯠꯅꯧ, ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤꯅꯦ, ꯑꯩꯈꯣꯏꯅ ꯃꯇꯝꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯇꯨꯝꯍꯜꯂꯣꯏꯗꯧꯕ꯫ ꯃꯁꯤꯗꯗ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯈꯪꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯦ." ꯁꯔꯠ ꯃꯍꯧꯁꯥꯅ ꯑꯁꯨꯝꯅ ꯉꯥꯡꯕ ꯁꯛꯄ, ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯁꯤ ꯃꯥꯒꯤ ꯍꯩꯅꯖꯕꯤꯅꯤ꯫ ꯃꯥꯒꯕꯨ ꯊꯦꯡꯅꯔꯨꯔꯕ, ꯉꯥꯡꯅꯔꯨꯔꯕ, ꯅꯣꯡ ꯈꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯗꯣꯛꯇꯦ ꯍꯥꯏꯕꯗꯨꯅꯤ, ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯃꯥꯒꯤ ꯃꯆꯠ ꯍꯥꯏꯕꯗꯨꯅꯤ꯫
ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯐꯨꯔꯤꯠꯀ ꯂꯤꯠꯇꯕ ꯑꯗꯨꯗ ꯊꯣꯏꯕꯤꯕꯨ ꯆꯠꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯗꯥꯡ ꯑꯗꯨꯗꯤ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯥꯒꯤ ꯍꯧꯅꯕꯤꯁꯤ ꯑꯃꯨꯛ ꯇꯧꯔꯤ꯫ ꯃꯤꯅ ꯇꯥꯅꯤꯡꯉꯝꯅꯤ ꯇꯥꯅꯤꯡꯉꯝꯃꯣꯏꯁꯨ ꯈꯪꯗꯕꯁꯤ꯫ ꯁꯦꯟꯗꯟꯁꯤꯅꯅꯦ ꯀꯨꯏ ꯂꯪꯉꯛꯑꯗꯤ ꯐꯅꯤ꯫ ꯑꯁ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯁꯥꯏꯁꯦ꯫ ꯃꯥꯁꯤꯕꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯛ, ꯃꯍꯩꯗ ꯄꯨꯛꯅꯤꯡꯒ ꯌꯥꯝꯅ ꯆꯪꯕꯅꯦꯕ ꯃꯥꯅ ꯁꯥꯔꯤꯁꯦ꯫ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯕ ꯃꯁꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯅ ꯃꯔꯛ ꯊꯠꯇꯨꯅ ꯏꯆꯜꯒꯤ ꯃꯤꯡꯗꯨꯕꯨ ꯊꯣꯏꯕꯤ ꯍꯥꯏꯕ? ꯑꯣ꯫ ꯁꯣꯂꯣꯃꯣꯟ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅ ꯅꯤꯡꯊꯦꯝꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯁꯣꯂꯣꯃꯣꯟꯅ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯆꯪꯈ꯭ꯔꯣ, ꯍꯣꯔꯦꯟ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯍꯪꯂꯤ ꯈꯨꯝꯂꯤ꯫ ꯑꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯊꯣꯏꯕꯤ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯊꯣꯏꯕꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯔꯠꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯁꯦ ꯇꯥꯟ ꯈꯪꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯤ, ꯈꯗꯥꯡꯗꯨ ꯅꯣꯝꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤꯗ, ꯃꯤ ꯏꯀꯥꯏꯔꯝꯅꯤ ꯏꯀꯥꯏꯔꯝꯃꯣꯏꯁꯨ ꯈꯪꯗꯕ꯫ ꯀꯔꯤ ꯏꯀꯥꯏꯔꯤꯕ? ꯅꯤꯡꯊꯦꯝ ꯐꯨꯔꯤꯠꯇꯨ ꯁꯠ ꯂꯧꯊꯣꯔꯛꯏ꯫ ꯎꯗ꯭ꯔꯣꯁꯦ, ꯉꯁꯥꯏꯗꯩꯅꯦ ꯁꯨꯃꯥꯏꯅ ꯂꯩꯁꯦ, ꯏꯀꯥꯏꯔꯝꯃꯣꯏꯅ ꯈꯜꯂꯤꯔꯣ? ꯏꯁ ꯅꯨꯄꯥꯅꯕꯨ ꯑꯗꯨꯒꯤꯕꯨ꯫ ꯅꯤꯡꯊꯦꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯣꯂꯣꯃꯣꯟꯗ, ꯑꯗꯨ ꯁꯣꯂꯣꯃꯣꯟ, ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯅꯤ ꯉꯥꯡꯅꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ? ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦꯗ, ꯀꯔꯤ ꯀꯔꯤ ꯏꯟꯖꯥꯡ ꯄꯤꯖꯔꯒꯦ ꯍꯪꯕꯅꯦ꯫ ꯕꯁꯟꯇꯅ, ꯑꯗꯨ ꯈꯛꯇ ꯃꯥꯟꯗꯦꯗ, ꯑꯗꯨ ꯀꯨꯏꯅ ꯁꯥꯟꯅꯔꯤꯗꯨꯕꯣ꯫ ꯑꯣ ꯑꯗꯨꯕꯨꯔꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯩꯒꯗꯕ ꯑꯣꯏꯕꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯍꯟꯁꯦ ꯍꯥꯏꯕ꯫ ꯅꯤꯡꯊꯦꯝ ꯈꯨꯕꯥꯛ ꯄ꯭ꯔꯨꯞ ꯄ꯭ꯔꯨꯞ ꯈꯨꯗꯨꯅ, ꯕꯥ, ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ, ꯍꯣꯔꯦꯟꯗꯤ ꯅꯈꯣꯏꯒꯤ ꯐꯤꯗꯨꯒꯗꯣ ꯌꯥꯟꯗꯨꯅꯅꯦ ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯗꯦꯛꯀꯦ꯫ ꯏꯁꯤꯁ ꯃꯥꯟꯗ꯭ꯔ ꯃꯑꯣꯡꯒꯗꯤ, ꯅꯪ ꯑꯃ ꯏꯕꯣ ꯗꯞꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯊꯨꯠ ꯂꯥꯎꯕ ꯉꯥꯛꯇ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯍꯦꯛ ꯁꯥꯕ ꯉꯝꯗ꯭ꯔꯕ꯫ ꯀꯔꯤ ꯁꯣꯂꯣꯃꯣꯟ, ꯅꯣꯏꯒꯤ ꯂꯥꯏꯗꯨꯕꯨ ꯀꯔꯤꯕ? ꯑꯣ ꯏꯄꯥꯖꯤꯁꯨꯅ ꯆꯥꯕ ꯑꯣꯏꯁꯅꯨ꯫ ꯁꯣꯂꯣꯃꯣꯟ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯗꯨꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯏ꯫ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯕꯨꯛꯆꯦꯜ ꯇꯤꯡꯏ, ꯆꯝꯃꯤ, ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯑꯗꯨꯇꯅꯤ ꯃꯥꯅ ꯇꯧꯔꯤꯕ꯫ ꯃꯌꯥꯝꯗꯨ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯄꯣꯊꯥꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯀꯨꯝꯍꯩꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩ꯫ ꯈꯨꯜ ꯑꯁꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯥꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯊꯣꯛꯅꯕ ꯍꯧꯅꯔꯛꯂꯤ꯫ ꯈꯨꯜ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯒꯤ ꯑꯉꯥꯟꯕ ꯃꯩ ꯀꯌꯥ ꯊꯥꯟꯒꯠꯅꯕ ꯍꯧꯅꯔꯛꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯤꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯎꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯡꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ꯫ ꯅꯤꯡꯊꯦꯝ ꯍꯤꯞꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯁꯔꯠ, ꯁꯔꯠ, ꯕꯁꯟꯇ, ꯍꯧꯒꯠꯂꯣꯃꯤ ꯅꯣꯏꯕꯣ, ꯁꯤ ꯍꯧꯒꯠꯂꯣ꯫ ꯕꯁꯟꯇ ꯆꯥꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯕꯁꯟꯇ ꯇꯟꯅ, ꯀꯩꯅꯣ? ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ, ꯃꯤ ꯂꯣꯏꯅ ꯊꯣꯛꯅꯕ ꯍꯧꯈ꯭ꯔꯤ, ꯍꯧꯒꯠꯂꯣꯃꯤ꯫ ꯁꯔꯠꯅ ꯑꯃꯨꯛ, ꯅꯤꯡꯊꯦꯝ ꯃꯈꯩ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ, ꯉꯟꯁꯨ ꯉꯜꯂꯤ, ꯀꯨꯝꯍꯩꯁꯦ ꯉꯟꯅ ꯍꯦꯛꯇ ꯍꯧꯒꯗꯕꯁꯤ ꯃꯉꯥꯏꯅꯦ꯫ ꯅꯪ ꯑꯃ ꯆꯠꯂꯣ, ꯉꯥꯛꯇ ꯇꯨꯝꯒꯦ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝ ꯋꯥꯔꯤ꯫ ꯑꯣ, ꯅꯣꯏ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ? ꯍꯣꯏ ꯇꯨꯝꯅꯤꯡꯉꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯒꯠꯄꯒ ꯍꯦꯛꯇ ꯆꯠꯄ ꯌꯥꯔꯣꯏꯗꯅ, ꯏꯔꯨ ꯃꯥꯏꯊꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯥꯡꯒꯅꯤ꯫ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯁꯤꯡ ꯑꯗꯣ ꯑꯗꯨꯒ ꯆꯠꯁꯤꯜꯂꯨꯔꯗꯤ ꯆꯅꯝ ꯃꯅꯝꯗꯨꯒ ꯆꯠꯀꯦ ꯍꯥꯏꯔꯕ? ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯣꯏ ꯑꯣꯏꯔꯗꯤꯅꯦ ꯂꯥꯛꯀꯅꯨꯀꯣ, ꯑꯩ ꯆꯠꯃꯤꯟꯅꯕꯒ ꯉꯝꯃꯣꯏ, ꯍꯩꯅꯗꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯅꯥꯟꯖꯕ ꯀꯦꯖꯕ ꯃꯤꯗꯥꯅꯤ꯫ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯍꯣꯠꯅꯕ, ꯃꯁꯤꯗ ꯃꯥꯇꯅꯤ ꯉꯥꯏꯅꯒꯗꯧꯔꯤꯕꯁꯤ, ꯃꯌꯥꯝꯗꯒꯤ ꯃꯥꯅꯁꯨ ꯉꯟꯅ ꯂꯣꯏꯁꯤꯟꯒꯅꯤ, ꯊꯦꯡꯕꯁꯨ ꯃꯥꯅ ꯊꯦꯡꯒꯅꯤ꯫ ꯃꯁꯤ ꯈꯪꯗꯅ ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯟꯅ ꯍꯣꯠꯅꯖꯩ꯫ ꯂꯥꯡꯉꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯣꯂꯣꯃꯣꯟ ꯆꯪꯂꯛꯏ꯫ ꯅꯈꯣꯏ ꯍꯧꯒꯠꯅꯕ꯭ꯔꯣ? ꯑꯩꯗꯤ ꯃꯌꯥꯝ ꯇꯨꯝꯕꯁꯦ ꯌꯥꯎꯔꯨꯔꯕꯅꯤ, ꯍꯣꯔꯦꯟ ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅ ꯀꯨꯝꯍꯩ ꯌꯥꯎꯕ ꯌꯥꯅꯕ ꯍꯥꯏꯗꯅ꯫ ꯅꯤꯡꯊꯦꯝ ꯊꯋꯥꯏ ꯌꯥꯎꯅ, ꯁꯣꯂꯣꯃꯣꯟ, ꯅꯈꯣꯏꯒꯤ ꯀꯨꯝꯍꯩꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯒꯗꯕꯅꯣ? ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯅꯨꯃꯤꯗꯥꯡ ꯇꯥꯔꯗꯤꯀꯣ ꯃꯌꯥꯝ ꯊꯣꯔꯛꯇꯨꯅ ꯇꯤꯟꯕ ꯍꯧꯒꯅꯤ꯫ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ, ꯑꯩ ꯏꯔꯨꯔꯨꯔꯒꯦ, ꯑꯅꯤꯁꯦ ꯇꯨꯝꯖꯍꯧꯔꯁꯅꯨ꯫ ꯁꯣꯂꯣꯃꯣꯟ ꯅꯤꯡꯊꯦꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯆꯩ꯫ ꯑꯅꯤꯗꯨꯗꯤ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯂꯣꯏꯁꯤꯟꯅꯗꯨꯅ ꯊꯣꯛꯅꯔꯛꯂꯦ꯫ ꯑꯍꯨꯝ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯅ ꯐꯝꯂꯤꯕꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯂꯦꯝꯖꯔꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯄꯔꯦꯡ ꯁꯥꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ꯫
ꯑꯍꯨꯝꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯨꯝ ꯂꯥꯛꯄꯗ ꯎꯔꯦ ꯊꯣꯏꯕꯤꯅ ꯑꯃꯨꯕ ꯃꯁꯝ ꯑꯗꯨ ꯋꯥꯡꯅ ꯄꯨꯟꯗꯨꯅ ꯂꯝ ꯍꯦꯜꯂꯕ ꯁꯝ ꯑꯃ ꯑꯅꯤꯅ ꯂꯤꯊꯗꯨꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯁꯝꯅꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯊꯣꯔꯛꯂꯤꯕꯗꯨ ꯅꯤꯡꯊꯦꯝ ꯐꯝꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯅꯤ, ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯎꯍꯧꯕ ꯊꯣꯏꯕꯤꯗꯨꯅꯤ꯫ ꯇꯁꯦꯡꯅ ꯉꯁꯥꯏꯗꯤ ꯏꯀꯥꯏꯗꯨꯅ ꯀꯥꯆꯤꯟ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯨꯔꯤꯠ ꯂꯤꯠꯇꯕ ꯃꯁꯥ ꯑꯗꯨꯕꯨ ꯂꯣꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯣꯏꯕꯤꯒꯤ ꯏꯪꯅ ꯆꯪꯈꯣꯜꯂꯤꯕ ꯃꯁꯛ ꯑꯗꯨ ꯃꯥ ꯇꯁꯦꯡꯅ ꯎꯍꯧꯗꯕꯅꯤ꯫ ꯑꯁꯦꯡꯕ ꯃꯁꯛ ꯐꯖꯩ ꯊꯣꯏꯕꯤ꯫ ꯍꯥꯟꯅꯗꯒꯤ ꯐꯖꯗꯨꯅ ꯂꯩꯕ ꯃꯁꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯩꯇꯦꯛ ꯃꯥꯏꯗ ꯃꯤꯠꯇ ꯉꯛꯇ ꯌꯦꯛꯁꯤꯟꯕ ꯍꯥꯞꯆꯤꯟꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯩ꯫ ꯅꯤꯡꯊꯦꯝꯃꯥꯗꯤ ꯊꯣꯏꯕꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ, ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯂꯣꯃꯣꯟꯅ ꯅꯤꯡꯊꯦꯝꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ "ꯀꯨꯝꯍꯩꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ?" ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ, ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ "ꯅꯨꯡꯉꯥꯏ, ꯌꯥꯝ ꯅꯨꯡꯉꯥꯏ. ꯅꯨꯡꯉꯥꯏꯃꯟꯗꯅ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯨꯔꯦ." ꯅꯤꯡꯊꯦꯝ ꯊꯃꯣꯏꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯕꯤꯗꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯕ ꯄꯥꯝꯖꯔꯨꯕ ꯑꯗꯨꯅꯔ ꯈꯪꯗꯦ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯣꯏꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ ꯅꯤꯡꯊꯦꯝ꯫ ꯇꯁꯦꯡꯅ ꯂꯨꯞꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯁꯥꯊꯦꯛ ꯈꯣꯡꯊꯥꯡ ꯑꯃꯅ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯈꯜꯁꯨ ꯇꯞꯅ ꯇꯞꯅ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯥꯒꯤ ꯍꯩꯖꯕꯤ ꯎꯠꯅꯕ ꯂꯣꯏꯗꯨꯅ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯁꯣꯂꯣꯃꯣꯟ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯍꯨꯝ ꯑꯗꯨꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯃꯌꯥꯝꯗꯣ ꯑꯍꯨꯝꯗꯨꯗ ꯃꯤꯠ ꯊꯝꯐꯝ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯃꯥꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯃꯔꯛ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯈꯣꯏꯕꯨ ꯌꯦꯡꯂꯤ ꯅꯣꯛꯇꯨꯅ꯫ ꯑꯍꯨꯝ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ꯫ ꯅꯤꯡꯊꯦꯝꯃꯥꯗꯤ ꯈꯨꯠꯂꯩ ꯑꯃ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯔꯤꯕ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯥꯇꯕꯨ ꯌꯦꯡꯂꯛꯂꯕꯣꯏ ꯅꯤꯡꯈ꯭ꯔꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯕꯁꯟꯇꯅ ꯍꯥꯏꯔꯛꯏ, "ꯉꯁꯥꯏꯅ ꯐꯥꯎꯈꯤꯕꯗꯥꯏꯅꯦ ꯌꯥꯝꯅ, ꯁꯥꯔꯨꯗꯅ ꯖꯒꯣꯏꯗꯣ, ꯀꯔꯤꯒꯤ ꯆꯠꯇꯨꯅ ꯂꯩꯔꯤ?" ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯄꯥ ꯆꯞ ꯆꯥꯅꯅ ꯅꯨꯄꯤ ꯀꯥꯡꯕꯨꯒꯤ ꯄꯔꯦꯡ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯅ ꯅꯤꯡꯊꯦꯝ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯔꯥ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯐꯥꯎꯕ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯐꯥꯎꯕ ꯇꯨꯒꯗꯧꯔꯦ꯫ ꯅꯤꯡꯊꯦꯝ ꯇꯨꯔꯕꯗꯤ ꯆꯣꯞꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯤꯊꯍꯧꯔꯦ꯫ ꯃꯌꯥꯝꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯁꯥꯔꯤ ꯌꯥꯎꯔꯤ꯫ ꯅꯤꯡꯊꯦꯝ ꯐꯟꯁꯥꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ "ꯁꯤꯔꯝꯅꯤꯗ, ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ, ꯍꯥꯔꯦ ꯍꯥꯔꯦ." ꯅꯤꯡꯊꯦꯝ ꯑꯍꯨꯝ ꯑꯗꯨꯅ ꯃꯥꯕꯨ ꯎꯈꯤꯅꯤ ꯈꯟꯅ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯕꯨꯗꯤ ꯃꯥ ꯀꯥꯎꯗꯦ꯫ ꯃꯤꯠ ꯑꯅꯤꯗꯨꯅ ꯍꯧꯖꯤꯛꯁꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ ꯊꯣꯏꯕꯤ ꯃꯥꯇꯕꯨ꯫ ꯃꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯤ꯫ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯅꯤꯡꯊꯦꯝ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯕꯁꯟꯇꯅ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ "ꯍꯥꯏ, ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ! ꯅꯪ ꯅꯊꯟꯗ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯁꯦ ꯍꯧꯒꯠꯂꯣ!" ꯅꯤꯡꯊꯦꯝ ꯃꯤꯠ ꯁꯤꯡꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ "ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ? ꯏꯕꯨꯡꯉꯣ, ꯅꯨꯃꯤꯠꯁꯦ ꯀꯣꯛꯇꯣꯟꯗ ꯂꯩꯔꯦ꯫ ꯏꯃꯥꯗ ꯑꯌꯨꯛ ꯂꯥꯛꯀꯦꯅ ꯍꯥꯏꯔꯝꯕꯅꯤ, ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯑꯁ, ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯔꯦꯗꯅ." "ꯇꯨꯝꯅꯤ ꯅꯪ ꯑꯃ ꯏꯕꯣ. ꯙꯞꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ. ꯍꯜꯂꯁꯦ ꯍꯥꯏꯕꯅ ꯌꯥꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯧꯒꯠꯇꯦ, ꯅꯁꯛꯇꯨꯒ." ꯅꯤꯡꯊꯦꯝ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯜꯂꯁꯦ ꯍꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ? ꯑꯩꯗꯤ ꯉꯁꯤꯁꯨ ꯂꯩꯅꯤꯡꯉꯤ. ꯉꯔꯥꯡꯁꯨ ꯂꯩꯁꯥ ꯃꯌꯥꯝꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯀꯌꯥꯗꯤ ꯐꯖꯩ. ꯉꯁꯤꯁꯨ ꯌꯥꯎꯅꯤꯡꯉꯤ." "ꯏꯁ, ꯀꯌꯥꯗꯅꯣ? ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯕꯅꯣ ꯌꯦꯡꯉꯨꯕꯁꯦ. ꯖꯒꯣꯏ ꯁꯥꯅꯤꯅ ꯙꯞ ꯇꯧꯔꯝꯃꯒ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯃ ꯐꯥꯎꯕ ꯊꯦꯛꯎ ꯌꯥꯗꯕ ꯅꯪꯅ." "ꯑꯗꯨꯒꯤꯁꯨ ꯃꯔꯝ ꯂꯩꯔꯤ ꯄꯣꯠꯅꯤꯗ." ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯗꯨꯗ ꯕꯁꯟꯇꯅ ꯅꯣꯛꯇꯨꯅ "ꯍꯥꯏ ꯍꯥꯏ, ꯃꯁꯤ ꯀꯩꯅꯣꯝꯅꯤꯀꯣ. ꯍꯥꯏ, ꯏꯔꯥꯡ ꯇꯧꯅꯨ. ꯌꯨꯝ ꯍꯟꯅꯅꯕ ꯇꯧꯁꯤ. ꯏꯃꯥꯗꯣ ꯈꯨꯅꯨ ꯈꯣꯡꯕꯗꯧꯅ ꯂꯩꯔꯝꯃꯅꯤ." ꯅꯤꯡꯊꯦꯝꯃꯥꯗꯤ ꯌꯥꯝꯅ ꯍꯟꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯕꯁꯟꯇꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯈꯪꯗꯨꯅ ꯍꯟꯗ꯭ꯔ ꯌꯥꯗꯗꯨꯅ ꯆꯠꯄꯗ ꯇꯥꯔꯦ꯫ ꯁꯣꯂꯣꯃꯣꯟ ꯃꯌꯥꯝ ꯑꯗꯨ ꯊꯤꯟꯇꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯔꯣꯜꯒꯗꯨ ꯏꯈꯣꯏ ꯈꯣꯏꯔꯗꯨꯅ ꯀꯧꯔꯛꯏ꯫ "ꯏꯕꯨꯡ ꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯆꯠꯂꯒꯦ. ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ." "ꯂꯥꯛꯇꯤ ꯂꯥꯛꯑꯣꯀꯣ ꯏꯕꯨꯡ. ꯃꯊꯪꯗꯁꯨ ꯖꯒꯣꯏ ꯁꯥꯁꯦ." ꯂꯥꯛꯀꯗꯧꯔꯤꯕꯅꯤ.
ꯂꯩꯁꯥꯕꯤ ꯑꯃꯅ ꯊꯣꯏꯕꯤꯗ ꯋꯥ ꯈꯔ ꯂꯣꯟꯅ ꯍꯥꯏꯔꯤ꯫ ꯁꯣꯂꯣꯃꯣꯟꯅ ꯑꯣꯏꯅ ꯅꯣꯛꯇꯨꯅ ꯈꯨꯝꯈꯤ꯫ ꯊꯣꯏꯕꯤ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯏꯕꯨꯡ ꯈꯣꯏ, ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯣꯀꯣ, ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯒꯦ꯫ ꯃꯌꯥꯝꯗꯨ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯁꯣꯂꯣꯃꯣꯟ, ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ? ꯑꯣ, ꯉꯔꯥꯡꯗꯣ ꯅꯪꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯗꯦ, ꯑꯅꯤꯁꯤꯗꯤ ꯎꯏ ꯍꯥꯏꯕ, ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯅꯪꯕꯨꯗꯤ ꯖꯒꯣꯏ ꯁꯥꯕ ꯍꯩꯇꯕꯅꯤ ꯑꯗꯨꯒꯤ ꯍꯥꯏꯕ꯫ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯋꯥꯈꯜ ꯁꯥꯒꯠꯆꯩ꯫ ꯅꯤꯡꯊꯦꯝꯅ ꯇꯞꯅ, ꯍꯩꯔꯛꯀꯅꯤꯗ ꯑꯩꯁꯨ, ꯕꯁꯟꯇꯅ, ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ, ꯉꯔꯥꯡ ꯍꯜꯂꯛꯄꯗꯒꯤꯅꯦ ꯃꯥꯅ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯔꯤꯁꯤ꯫ ꯁꯣꯂꯣꯃꯣꯟꯅ, ꯅꯠꯇ꯭ꯔꯒ ꯈꯨꯜꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯀꯅꯥ ꯊꯦꯡꯅꯕ꯭ꯔꯥ? ꯊꯦꯡꯅꯈꯤꯕꯒꯤ ꯇꯧꯕ ꯃꯥꯜꯂꯦꯀꯣ꯫ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯃꯨꯛꯁꯨ ꯁꯔꯠꯅ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯁꯦꯡꯕꯗꯣ ꯁꯠ ꯍꯥꯏꯕ, ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯅꯊꯟꯇ ꯃꯣꯃꯣ ꯅꯣꯛꯄꯗꯨꯅꯗꯤ ꯌꯥꯔꯣꯏ꯫ ꯕꯁꯟꯇꯅ ꯒꯥꯔꯤ ꯂꯥꯛꯄꯗꯨꯗ, ꯑꯣ ꯒꯥꯔꯤ ꯂꯥꯛꯑꯦ, ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ, ꯆꯠꯂꯒꯦꯀꯣ꯫ ꯃꯌꯥꯝꯗꯨ ꯂꯦꯡꯒꯣꯟꯅꯩ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯂꯥꯛꯀꯅꯤ, ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯕꯁꯟꯇꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯧꯔꯛꯏ, ꯑꯣ ꯌꯥꯔꯦ, ꯀꯣꯟꯅ ꯍꯥꯏꯅꯔꯣ, ꯃꯤ ꯉꯥꯏꯔꯦ꯫ ꯅꯤꯡꯊꯦꯝ ꯁꯣꯂꯣꯃꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯗꯥꯏ ꯂꯧꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯍꯥꯏꯊꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯤꯡꯊꯦꯝ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯗꯨꯃꯁꯨ ꯀꯨꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯂꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯦ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯗꯨꯅ ꯂꯣꯏꯅ ꯂꯩꯅꯩ꯫ ꯊꯣꯏꯕꯤ ꯃꯃꯥ ꯅꯩꯁꯤ ꯑꯗꯨ ꯌꯨꯝꯌꯥꯏꯗ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯆꯪꯉꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯏꯃꯥ, ꯆꯥꯛ ꯈꯔ ꯆꯥꯔꯨꯔꯁꯦ꯫ ꯅꯩꯁꯤꯅ ꯇꯞꯅ, ꯏꯃꯥ ꯆꯥꯅꯤꯡꯗꯦ, ꯑꯕꯣꯛꯀ ꯆꯥꯃꯤꯟꯅꯔꯣ꯫ ꯑꯁꯨꯝꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯥꯗ꯭ꯔꯗꯤ ꯀꯔꯝ ꯇꯧꯒꯦꯔ ꯏꯃꯨꯡ? ꯏꯃꯥ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯥꯒꯦ, ꯆꯪꯉꯣ, ꯅꯪ ꯑꯕꯣꯛꯀ ꯄꯨꯟꯅ ꯆꯥꯔꯣ, ꯃꯊꯟꯇ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯁꯣꯂꯣꯃꯣꯟꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯛꯏ꯫ ꯁꯣꯂꯣꯃꯣꯟꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯆꯜꯅꯤ ꯅꯩꯁꯤ ꯑꯁꯤ, ꯃꯃꯥ ꯏꯕꯦꯝꯃꯒ ꯃꯆꯜꯒ ꯂꯩꯖꯕꯅꯤ꯫ ꯁꯣꯂꯣꯃꯣꯟꯒꯤ ꯃꯃꯥꯅ, ꯅꯩꯁꯤ, ꯀꯔꯤꯒꯤꯔ ꯅꯪꯅ ꯎꯪꯗꯨꯅ ꯐꯝꯕꯗꯤ? ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯥꯏꯌꯨ, ꯅꯪꯅ ꯀꯔꯤ ꯄꯥꯝꯕ, ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨꯅꯦ꯫ ꯏꯅꯝꯃ, ꯑꯩ ꯈꯪꯗꯦ, ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯗꯪꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯩꯁꯤꯁꯨ ꯁꯨꯠ ꯀꯞꯈꯤ꯫ ꯁꯣꯂꯣꯃꯣꯟ ꯊꯣꯏꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯅꯥꯟꯊꯕꯤꯗꯨꯅ, ꯊꯣꯏꯕꯤ, ꯍꯥꯏꯌꯨ, ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯕ? ꯅꯪꯕꯨ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨ ꯍꯥꯏꯕ꯭ꯔꯥ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯊꯣꯏꯕꯤ ꯀꯩꯝꯇ ꯍꯥꯏꯗꯅ ꯃꯃꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕꯒꯨꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯂꯣꯃꯣꯟꯒꯤ ꯃꯃꯥꯅ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯅꯪꯒꯤ ꯅꯨꯄꯥꯅꯤ, ꯊꯣꯏꯕꯤꯒꯤꯅ ꯃꯄꯥꯅꯤ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯒꯅꯨ꯫ ꯂꯩ ꯑꯃ ꯐꯥꯎꯕ ꯀꯠꯂꯨꯗꯕ ꯃꯗꯨꯗꯤꯅꯦ, ꯍꯌꯦꯡꯋꯥꯏ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯀꯅꯤ꯫ ꯅꯪꯅꯦ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯣ꯫ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯆꯥꯁꯤꯕꯨ ꯂꯩꯔꯤ ꯍꯥꯏꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯛꯇꯦ꯫ ꯑꯗꯨꯒ ꯉꯁꯤ ꯈꯛꯇꯗ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯑꯃ, ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯅ ꯊꯤꯔꯛꯏ꯫ ꯃꯁꯤꯗ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯏꯅꯝꯃ? ꯃꯇꯝ ꯑꯃꯗ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯗ ꯊꯥꯖꯔꯨꯕ, ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯑꯩꯅ ꯏꯟꯈꯤꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯩꯁꯤ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯗꯦ꯫ ꯁꯣꯂꯣꯃꯣꯟꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯤꯡꯁꯤꯡꯅꯒꯨꯝꯁꯦꯅꯦ꯫ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ꯫ ꯍꯌꯦꯡꯗꯤ ꯂꯩ ꯀꯠꯄ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯍꯥꯏꯌꯣ ꯊꯣꯏꯕꯤ, ꯄꯥꯕꯨꯡꯒꯤ ꯂꯩ ꯀꯠꯄꯁꯦ ꯅꯪ ꯆꯠꯅꯤꯡꯕ꯭ꯔꯥ? ꯆꯠꯅꯤꯡꯗꯕ꯭ꯔꯥ? ꯆꯠꯅꯤꯡꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯟꯒꯅꯤ꯫ ꯊꯣꯏꯕꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯕꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯎꯍꯧꯕ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯎꯔꯛꯇ꯭ꯔꯤ꯫ ꯃꯄꯥꯒꯤ ꯃꯁꯛ ꯐꯥꯎꯕ កាꯎꯔꯕꯅꯤ꯫ ꯃꯥ ꯑꯃ ꯂꯩꯕꯒꯤ ꯃꯤꯅꯨꯡꯁꯤ ꯀꯔꯤꯃꯠꯇ ꯐꯪꯗꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯛꯂꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯃꯥꯅ ꯀꯌꯥ ꯋꯥꯈꯤꯕ, ꯀꯞꯈꯤꯕ, ꯃꯗꯨꯗꯤ ꯃꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯧꯏ, ꯎꯍꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯃꯥ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯄꯥ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯂꯩ ꯃꯅꯥ ꯑꯃꯇꯪꯗꯤ ꯀꯠꯆꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯔꯧꯕ ꯑꯗꯨ ꯍꯦꯟꯇꯣꯛꯇꯨꯅ ꯊꯣꯏꯕꯤ ꯃꯥꯅꯁꯨ ꯃꯄꯥꯕꯨ ꯈꯝ ꯊꯦꯡꯅ ꯋꯥꯔꯧꯔꯕꯅꯤ꯫ ꯃꯃꯥꯅ ꯑꯌꯥꯕ ꯄꯤꯅꯤꯡꯗ꯭ꯔꯕ ꯑꯗꯨꯗ
ꯊꯣꯏꯕꯤ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯤ꯫ ꯃꯅꯝꯃꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯈꯜꯂꯕꯗꯤ ꯆꯠꯇꯕꯅꯁꯨ ꯍꯦꯟꯅ ꯐꯔꯦ꯫ ꯑꯩꯈꯣꯏ ꯃꯥꯒꯤꯗꯃꯛ ꯀꯔꯤꯅꯣ ꯃꯁꯤꯗ ꯑꯉꯝꯕ ꯇꯧꯁꯦ꯫ ꯏꯃꯨꯡ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯆꯠꯇꯕ ꯌꯥꯎꯗꯕ ꯍꯥꯏꯅ ꯂꯦꯞꯅꯗꯨꯅ ꯀꯅꯥꯝꯇ ꯆꯠꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯩꯁꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯏꯝꯐꯥꯜꯗ ꯊꯕꯛ ꯇꯥꯔꯤꯉꯩꯗ ꯄꯥꯈꯪ ꯁꯥꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯀꯥꯏꯅꯊꯪꯗ ꯊꯣꯏꯕꯤ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯆꯠꯂꯨꯕꯗ ꯃꯇꯨ ꯃꯆꯥ ꯂꯩꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯐꯥꯎꯕꯗ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯠꯇ ꯊꯤꯔꯗ꯭ꯔꯕꯅꯤ, ꯇꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅꯁꯨ ꯍꯪꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯩꯇꯕꯒꯤ ꯄꯥꯎ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯤꯡꯊꯦꯝ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯊꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯁꯟꯇꯒꯤꯗ ꯂꯥꯛꯏ꯫ ꯕꯁꯟꯇ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯣꯏ꯫ ꯕꯁꯟꯇꯅ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯕꯣ? ꯕꯁꯟꯇ, ꯅꯪ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯁꯣꯂꯣꯃꯣꯟ ꯈꯣꯏꯗ ꯆꯠꯂꯨꯁꯤ꯫ ꯀꯔꯤ? ꯍꯧꯖꯤꯛꯄꯣ? ꯍꯣꯏ, ꯀꯩꯗꯧꯕ? ꯆꯠꯇ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯩꯅꯣꯕ? ꯑꯁ, ꯆꯠꯇ ꯆꯠꯂꯨꯁꯤꯕ, ꯌꯧꯔꯒ ꯑꯗꯨꯝ ꯈꯪꯒꯗꯧꯅꯤ꯫ ꯑꯩꯗꯤ ꯃꯔꯝ ꯍꯥꯏꯗ꯭ꯔꯗꯤ ꯆꯠꯄ ꯉꯝꯃꯣꯏ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯔꯩ ꯃꯔꯥꯗꯨ ꯈꯤꯇꯧꯔꯅꯨ꯫ ꯑꯣ, ꯉꯝꯃꯣꯏꯌꯦ, ꯊꯕꯛꯁꯨ ꯌꯥꯝ ꯂꯩ꯫ ꯅꯪꯁꯨ ꯅꯪꯉꯣꯏ꯫ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅꯕ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯕ ꯊꯕꯛꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯊꯕꯛ ꯑꯃꯃꯨꯛ ꯂꯩꯇꯦ꯫ ꯑꯔꯨꯕ ꯊꯕꯛꯇꯣ ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ꯫ ꯅꯍꯥꯟ ꯁꯣꯂꯣꯃꯣꯟꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯗꯣ, ꯑꯩꯈꯣꯏꯒꯤ ꯍꯩ ꯄꯨꯊꯣꯔꯛꯄꯗꯣ, ꯑꯗꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯅꯍꯥꯟ ꯍꯜꯂꯛꯄꯗꯒꯤꯅꯤ ꯑꯩ ꯃꯥꯗ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ꯫ ꯕꯁꯟꯇ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ꯫ ꯀꯔꯤ? ꯐꯖꯩꯌꯦ ꯋꯥꯔꯤ ꯐꯥꯎꯗꯤ꯫ ꯑꯩꯅ ꯈꯜꯂꯦꯕ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨ, ꯈꯣꯡꯊꯥꯡ ꯑꯗꯨ ꯏꯆꯨꯝ ꯆꯨꯝꯗꯦ ꯍꯥꯏꯗꯅ꯫ ꯑꯗꯣ ꯂꯨꯔꯤꯕ ꯑꯃꯅ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯖꯥꯠ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯈꯪꯗꯦ, ꯑꯗꯨꯅ ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯃꯥꯏ ꯂꯥꯛꯆꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯠꯂꯨꯈꯤꯁꯦ꯫ ꯅꯪꯒꯤꯗꯨꯕꯨ ꯉꯁꯤꯃꯛ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕോ ꯍꯥꯏꯁꯤꯕꯣ? ꯌꯥꯗ꯭ꯔꯦ, ꯉꯁꯤꯃꯛ ꯆꯠꯂꯨꯁꯦ꯫ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯀꯝꯗꯧꯕ? ꯀꯔꯤ ꯊꯕꯛꯅꯣ? ꯑꯩꯁꯨ ꯌꯥꯎꯔꯛꯀꯦ꯫ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯦ, ꯑꯗꯨꯒ ꯆꯠꯂꯨꯔꯁꯦ꯫ ꯐꯔꯦ, ꯅꯪꯅ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯒꯅꯅꯦ ꯆꯠꯂꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯁꯣꯂꯣꯗ ꯍꯦꯛꯇ ꯇꯝꯅꯅ ꯍꯥꯏꯕꯗꯨꯗꯤ ꯃꯥꯕꯨ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯈꯟꯈꯤꯒꯗ꯭ꯔꯥ ꯁꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯅꯥꯗꯁꯨ ꯍꯥꯏꯔꯨꯒꯅꯤ? ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯒꯗꯕ ꯑꯗꯨꯝ ꯂꯩꯔꯤ꯫ ꯑꯗꯨꯅꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯈꯜꯂꯤꯁꯦ꯫ ꯍꯣꯏꯁꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ, ꯄꯣꯛꯃꯤꯟꯅꯕ ꯃꯆꯜꯃꯛꯁꯨ ꯅꯠꯇꯦ, ꯍꯥꯏꯔꯒ ꯍꯦꯛ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯅ ꯉꯝꯗꯨꯅ ꯃꯊꯧ ꯆꯤꯟꯖꯈ꯭ꯔꯕ ꯕꯁꯟꯇꯕꯨ ꯄꯨꯗꯨꯅ ꯀꯩꯁꯥꯝꯊꯣꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯇꯥꯟ ꯆꯥꯔꯗꯨꯅ ꯁꯣꯂꯣꯃꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯍꯥꯏꯅ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯎꯕꯗ ꯁꯣꯂꯣꯃꯣꯟꯅ ꯉꯛꯅ, ꯀꯩꯅꯣ? ꯅꯈꯣꯏꯗꯤ ꯀꯥꯏꯗ ꯂꯥꯛꯄ? ꯕꯁꯟꯇꯅ ꯃꯔꯧ ꯂꯩꯅ, ꯀꯗꯥꯏꯗ ꯑꯣꯏꯔꯨꯅꯤ, ꯅꯪꯒꯤꯁꯤꯗꯅꯦ꯫ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ? ꯂꯥꯛꯂꯕꯗꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯇꯩ ꯂꯥꯏꯔꯤ ꯅꯣꯏꯅꯤꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯊꯣꯔꯛꯏꯁꯤꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯀꯩꯊꯦꯜꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯦ꯫ ꯕꯁꯟꯇ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯝꯗꯧꯕ? ꯅꯤꯡꯊꯦꯝ ꯇꯨꯃꯤꯟ ꯂꯩ꯫ ꯁꯣꯂꯣꯃꯣꯟ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯤ ꯈꯟꯗꯨꯅ, ꯌꯥꯅꯤ, ꯊꯣꯏꯅ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ, ꯍꯌꯦꯡ ꯆꯠꯂꯕꯁꯨ ꯌꯥꯏ꯫ ꯊꯣꯏꯕꯤ, ꯆꯪꯉꯁꯦ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯁꯦ꯫ ꯊꯣꯏꯕꯤꯁꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯣꯂꯣꯃꯣꯟꯅ ꯊꯣꯏꯕꯤꯗ, ꯊꯣꯏꯕꯤ, ꯆꯪꯉꯣ, ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯃꯛꯑꯣ꯫ ꯊꯣꯏꯕꯤ ꯆꯪꯈꯤ꯫ ꯁꯣꯂꯣꯃꯣꯟ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯔꯤ ꯂꯩꯔꯒꯦ ꯏꯇꯥꯎ? ꯅꯈꯣꯏ ꯑꯅꯤꯅ ꯇꯍꯥꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯀꯩꯗꯧꯔꯒꯦ? ꯋꯥ ꯂꯥꯡꯒ ꯀꯔꯤꯝꯇ ꯉꯥꯡꯗ꯭ꯔꯕꯁꯤꯕꯨ? ꯅꯠꯇꯦ, ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯥ? ꯕꯁꯟꯇ ꯅꯣꯛꯇꯨꯅ, ꯃꯥ ꯍꯛꯆꯥꯡ ꯀꯟꯅ ꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯍꯥꯟ ꯂꯥꯛꯂꯝꯕ ꯑꯗꯨꯗ ꯇꯤꯟ ꯑꯃꯅ ꯆꯤꯛꯈꯤꯗꯨꯅ ꯂꯥꯏꯀꯠꯅꯔꯤꯌꯦ꯫ ꯁꯣꯂꯣꯃꯣꯟ ꯄꯥꯈꯠꯅ, ꯀꯔꯤ ꯍꯥꯏꯕ? ꯇꯤꯟꯅ ꯆꯤꯛꯑꯦ ꯍꯥꯏꯕ? ꯀꯔꯤ ꯇꯤꯟꯅꯅꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯃꯥꯏꯕ ꯌꯥꯝꯅ ꯂꯩꯕꯅꯤ, ꯌꯦꯡꯍꯟꯁꯤꯀꯣ? ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯕꯁꯟꯇ ꯃꯥꯅ ꯑꯣꯏꯅ ꯑꯃꯨꯛꯁꯨ, ꯑꯣ, ꯅꯨꯡꯁꯤ ꯇꯤꯟꯅꯅꯦ, ꯅꯨꯡꯁꯤ ꯇꯤꯟ꯫ ꯌꯥꯝ ꯁꯥꯊꯤꯅ ꯆꯤꯛꯈ꯭ꯔꯦ꯫ ꯃꯥꯁꯦ ꯌꯦꯡꯍꯟꯒꯦꯅ ꯂꯥꯛꯏꯅꯤ꯫
ꯁꯣꯂꯣꯃꯣꯟ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯏ ꯈꯪꯅꯤꯡꯅ ꯈꯣꯟꯖꯦꯜ ꯈꯔ ꯄꯤꯛꯊꯅ ꯀꯅꯥꯕꯅꯣ ꯅꯍꯥꯟ ꯖꯒꯣꯏ ꯁꯥꯕꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯣ ꯏꯇꯥꯎꯒꯤ ꯊꯃꯣꯏꯕꯨ ꯆꯤꯈꯥꯏꯔꯤꯕ ꯇꯤꯟ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯃꯁꯛ ꯃꯃꯤꯡ ꯈꯪꯍꯧꯕ꯭ꯔꯣ ꯅꯤꯡꯊꯦꯝ ꯃꯇꯝꯗꯅ ꯍꯪꯂꯛꯄꯗꯨꯗ ꯈꯨꯝꯕ ꯅꯠꯇꯦ ꯅꯤꯡꯊꯦꯝ ꯐꯅ ꯌꯥꯝꯅ ꯀꯣꯏꯖꯗ꯭ꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯁꯣꯂꯣꯃꯣꯟꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯃꯍꯧꯁꯥꯅ ꯁꯣꯂꯣꯃꯣꯟꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯕꯁꯟꯇꯅ ꯄꯥꯈꯨꯝ ꯑꯗꯨꯝ ꯄꯤꯗꯨꯅ ꯂꯩꯔꯦ ꯏꯇꯥꯎ ꯃꯔꯥ ꯂꯩꯕ ꯃꯤꯗ ꯋꯥꯍꯪ ꯍꯪꯉꯗꯤ ꯀꯔꯝꯅ ꯄꯥꯈꯨꯝ ꯐꯪꯒꯅꯤ ꯍꯪꯉꯨꯅꯨ ꯀꯥꯟꯅꯔꯣꯏ ꯁꯣꯂꯣꯃꯣꯟ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯂꯛꯇꯦ ꯃꯀꯣꯛ ꯑꯗꯨ ꯈꯣꯠꯇꯨꯅ ꯀꯔꯤꯔ ꯕꯁꯟꯇ ꯅꯣꯏꯅ ꯍꯥꯏꯕꯁꯦ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨꯅꯤ ꯅꯈꯣꯏ ꯃꯩꯇꯩꯒꯤ ꯍꯧꯅꯕꯤ ꯋꯥ ꯂꯨꯅ ꯂꯨꯅ ꯉꯥꯡꯕꯁꯦ ꯑꯩ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯇꯥ ꯕꯁꯟꯇ ꯑꯣꯛꯁꯥ ꯁꯤꯡꯖꯨꯅꯤ ꯑꯩꯅ ꯁꯨꯕꯅꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯎꯅꯤꯗ ꯏꯆꯜꯅ ꯁꯨꯕꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ ꯊꯣꯏꯕꯤ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝꯗ ꯑꯃꯨꯛ ꯏꯀꯣꯏ ꯀꯣꯏꯗꯅ ꯇꯥ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯔꯤꯒꯤꯔꯥ ꯋꯥ ꯈꯔꯁꯨ ꯍꯥꯏꯌꯨꯅ ꯅꯤꯡꯊꯦꯝ ꯇꯧꯐꯝ ꯈꯪꯗꯦ ꯕꯁꯟꯇ ꯅꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯑꯗꯨꯅꯅꯤꯀꯣ ꯊꯣꯏꯕꯤ ꯉꯛꯅ ꯑꯦ ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯅꯥꯔꯥ ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯅꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯁꯦ ꯃꯁꯤꯗꯤꯅꯦ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯄꯥꯛꯅ ꯂꯥꯌꯦꯡꯕꯒ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯕ ꯃꯥꯜꯂꯤ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯨꯝ ꯂꯨꯞꯊꯈꯤꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥ ꯊꯦꯡꯒꯗꯧꯔꯤ ꯁꯣꯂꯣꯃꯣꯟꯅ ꯑꯃꯨꯛ ꯍꯦ ꯅꯤꯡꯊꯦꯝ ꯀꯔꯤꯅꯣ ꯃꯥꯏꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯦꯡꯒꯗꯧꯔꯤ ꯕꯁꯟꯇ ꯃꯊꯟꯇ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯕꯁꯟꯇ ꯅꯤꯡꯊꯦꯝꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯅꯤꯗꯨꯗꯤ ꯏꯉꯥꯎ ꯉꯥꯎꯏ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯃꯄꯥꯟꯗꯒꯤ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯏ ꯑꯧ ꯇꯥꯔꯦ ꯇꯥ ꯅꯤꯡꯊꯦꯝ ꯀꯔꯤꯁꯨ ꯏꯀꯥꯏꯒꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯨ ꯇꯥ ꯕꯁꯟꯇ ꯁꯤꯡꯖꯨꯁꯨ ꯂꯣꯏꯅ ꯆꯥꯎꯀꯣ ꯑꯣꯛꯇ꯭ꯔꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕꯅꯤ ꯑꯩ ꯄꯨꯔꯛꯀꯦ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯔꯦ ꯑꯩ ꯆꯠꯀꯦꯀꯣ ꯍꯣꯏ ꯊꯣꯏꯕꯤ ꯀꯌꯥꯗꯤ ꯀꯣꯏꯖꯗꯦ ꯏꯆꯝ ꯆꯝꯖꯩ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯅꯤꯡꯊꯦꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯈ꯭ꯔꯦ ꯊꯃꯣꯏ ꯑꯗꯨ ꯂꯨꯝꯊꯔꯛꯄ ꯁꯣꯂꯣꯃꯣꯟ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯏ ꯍꯥꯏꯌꯨꯅꯦ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯏꯇꯥꯎꯅ ꯈꯟꯖꯕꯗꯣ ꯀꯅꯥꯅꯣ ꯕꯁꯟꯇꯅ ꯇꯞꯅ ꯁꯣꯂꯣ ꯋꯥꯐꯝꯁꯦ ꯅꯪꯕꯨ ꯎꯁꯤꯠꯇꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯕ ꯊꯣꯛꯂꯕꯁꯨ ꯅꯪꯅ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯕꯅꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯁꯣꯂꯣꯃꯣꯟ ꯃꯥꯁꯨ ꯈꯪꯉꯤꯕꯅꯤ ꯅꯤꯡꯊꯦꯝꯅ ꯊꯣꯏꯕꯤ ꯎꯔꯒ ꯃꯃꯥꯏ ꯍꯦꯟꯅ ꯉꯥꯡꯁꯤꯟꯕ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯥꯏ ꯑꯗꯨ ꯎꯔꯨꯔꯨ ꯂꯩꯗꯨꯅ ꯂꯩꯕ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯕꯅ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯏꯈꯪꯗ ꯈꯪꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯣꯂꯣ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯥꯏꯌꯨꯅꯦ ꯏꯇꯥꯎꯅ ꯍꯥꯏꯕ ꯋꯥꯗꯕꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯕꯅꯣ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕꯅꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣ ꯕꯁꯟꯇ ꯇꯞꯅ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯊꯣꯏꯕꯤꯕꯨꯅꯤ ꯃꯥꯗꯤ ꯅꯍꯥꯟ ꯊꯣꯏꯕꯤꯅ ꯅꯈꯣꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯕ ꯃꯥꯜꯂꯤ ꯁꯣꯂꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯕꯨ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯐꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯁꯣꯂꯣꯃꯣꯟ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯏꯅꯦꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯃꯥꯗꯤ ꯃꯩꯇꯩ ꯅꯨꯄꯥꯁꯦ ꯌꯥꯝ ꯁꯥꯎꯕꯅꯦ ꯃꯥꯒꯤ ꯌꯦꯛꯅꯕꯅꯦ ꯕꯁꯟꯇꯅ ꯑꯃꯨꯛ ꯑꯦ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕꯅꯣ ꯁꯣꯂꯣꯃꯣꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯇꯅ ꯄꯥꯕꯨꯡ ꯑꯗꯨꯒꯤ ꯂꯝꯗꯤ ꯀꯗꯥꯏꯗꯅꯣ ꯃꯈꯥ ꯑꯁꯣꯝꯗꯒꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩ ꯃꯐꯝꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯅꯁꯨ ꯌꯥꯝꯅ ꯉꯥꯡꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯏꯅꯦꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯇꯧꯈꯤꯕꯅꯦ ꯕꯁꯟꯇ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯗꯤ ꯋꯥꯐꯝꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯏꯃꯥꯒꯤ ꯑꯁꯥꯎꯕꯗꯣ ꯃꯗꯨ ꯂꯩꯕꯅꯤꯅ ꯃꯥꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯝꯗꯧꯅꯤ ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯥꯒꯠꯆꯈꯤꯕ ꯑꯁꯥ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯔꯕꯒꯨꯝꯅ ꯈꯜꯂꯛꯏ ꯑꯅꯤꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯁꯣꯂꯣꯃꯣꯟꯅ ꯀꯩꯁꯨ ꯈꯜꯂꯨꯒꯅꯣ ꯑꯩꯅꯀꯣ ꯏꯅꯦꯗꯁꯨ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯂꯨꯔꯤꯕꯗꯤ ꯊꯣꯏꯕꯤꯒꯤ ꯋꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦ ꯀꯅꯥꯅ ꯈꯪꯅꯤ ꯏꯅꯦꯅ ꯃꯥꯕꯨ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯇꯅ
Solo, aina ngasi wasaktuna hairibasini. Karigumba laibak tinaba thoklabadi. Ai thoibibu mapoksimagi thadokla. Ipaji supanduna aina hairibasini. Hey, angawba, adumna haiba haunade. Aina nangbu masak onna khange. Adugumba phattaba pap chenba thabakti nangna tawrakloi haiba ai khange. Phare, horen thoibida wafamse ai haudoktuna yenge. Mathangi iraida amuk lakho. Aduda asengbado aduma khangse. Solomon su ningthemgi pukjel khange. Ningthem asigumba wakhalsi ma hana lairakpa misak nate. Makhoi marigi manungdagi khwaidagi masak phajaba lemba lairik haiba misakti ningthemni. Mabu tanajaba ngaujaba kaya ama mahai loisangda laikhibani matana yakhidabani. Asigumba mayam asina ningthemgi wafam adubu taraina khak lawba ngamde. Solomon su hiktokpa ngamde. Ningthem thoibi makhoi anigi nungairaba manga makanna mangli. Talag asida mama ibema manina. Hai, Ningthem, hawgalo. Ok machinja kita soiru lao. Ok se khongbana loire. Ningthem tade. Mani amuk khonjela do khara kantakna. Hai, Ningthem. Aina kauribase tadro. Hawgalo hairadi hawgalo dana. Numina waton lomloba phawbuda tumduna le. Masi angang sibu. Hai, maduna kari phadurige. Hawgalo haibanine nangbo. Manigi yaklaba khonjela duda Ningthem makhatana tumthaba ngamdraduna hawgalakni. As, akhoi ma haisidi ba tan kairadawni. Mina haiba mangama mangi kanjida. Kayada no yenguni he. Nangna mangi haibadubu imana khangbro. Adu oirasu aise adum hawgatabo lairabani. Kaidawbai hawduraino haiba. Haiba saidu kaigino ba. Haima. Mana aingondaga sum salakli si yenguni mase. Ningthem isau langduna. Kwak singai. Chabeng. Hawgalak tawdo adum lairabadubu. Kuidaw saungninge haibanida. Atuk nungaiba mangdubu thugai hekta. Ningthem mathanda ngangduna chatki. Manina machabu yengduna. Mase. Handak maraksi kaino makana tawri. Mapada haidoktuna nganghandrabadi laina hinjilakadawri. Mathan nokpi. Mondrang sanaba makana tawri. Mase. Karino masoidana tawrangani. Ai khangdoktaba yade. Ningthem hanadagi ahongba kharadi laklabani. Thoibi magi wakhal mathanda sagatchaduna mangkaya ama mangjai nungaijai. Thoibi mana kari hairakpa kaidawrakpa ma karimta khangde. Thoibi magi kada lairik aurairi. Solomon changlaktuna. Thoibi aina haiba wado nang kari khanbra. Thoibi phana haiduna supiklingaidagi Solomon bu mabung amagumna loinaduna laklabani. Siguma wafam asima ikaijai pak haiba ngamde. Thoibi karisu khumlamdana mamai nontaduna lei. Solomon thoibi ikaire haiba khangladuna karisu khandaba saduna hairei. Hey, angawbi. Sibu kari tawbagi ikaiga tawbra. Masibu mina tawnadaba thabaksu nate. Kanano karino khangdaba miga loinabado. Tungda nungairoidabane. Adugi mahutta lonna thopna tawgadabagi sarokpudi. Hayo, nangna kari khanba. Nangi wa adune aina haigadawribuse. Ai migi wadi aina su hana haiduna lai. Nangna su khangibadune. Thoibi tapna. Imana yarakadaba mande. Hai, adugibu ai leibasidi. Aina hainagani. Nangi manung matam charaktuna tawbune. Tawroi haiduna su yagadaba nate. Nangi lairikta karisu kaigadaba leite. Apambado khaktane. Inegi wade aina thokpa haige. Thoibi masu khanglibani pumnamak adugi mathakta Ningthem mabu pamloidabagi maram karimta leite. Magi mafamda awatpa haibado karimta leiba natte. Thoibi handak ahanba oina Ningthembu urabasu waridi hanadagi taduna laklabani. Solomon thoibina ikaiba mataw aduda. Phare, aingonda haiba ikairabasu ko ma lakani. Aduda nangna pambado krino haibadu sengna haiko ko. Thoibi kadaidagino khangdana mihul amadi Ningthemgi mihuldi chongba hawraklabani. Hainakibagi matung inna Solomon ngasisu saratkida lai. Solomon na aniduda sumdawro ma loisangdasu chatkibane. Nakhoi ani chatlo. Aina so hawdokrabane. Aingondadi ma ikaiba male. Basanta noktuna masana dabane. Aikhoi sak phajaba
ꯊꯧꯅꯥ ꯂꯩꯕ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕꯕꯨ ꯃꯄꯨꯗ ꯍꯥꯏꯗꯨꯅ ꯐꯨꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯕ ꯇꯥꯕ꯫ ꯅꯤꯡꯊꯦꯝ ꯉꯥꯏꯉꯝꯗꯅ ꯑꯁ ꯌꯥꯔꯤꯁꯦ ꯂꯣꯏꯁꯪꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ꯫ ꯅꯪꯒꯤꯁꯦ ꯌꯥꯝ ꯉꯥꯏꯉꯝꯗꯕꯩ ꯋꯥꯅꯤꯅꯦ꯫ ꯍꯣꯏ ꯃꯤꯍꯨꯜꯁꯦ ꯄꯥꯏꯊꯣꯔꯛꯀꯗꯧꯔꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯕꯅ꯫ ꯑꯗꯣ ꯁꯣꯂꯣꯃꯣꯟ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯈꯪꯅ ꯈꯔ ꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯅꯥꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯤꯅꯤ꯫ ꯍꯣꯏꯗ ꯍꯣꯏꯗ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ꯫ ꯂꯥꯛꯑꯣ ꯂꯣꯏꯁꯪꯗ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ ꯊꯦꯡꯉꯕꯣꯠꯅꯤ꯫ ꯅꯤꯡꯊꯦꯝ ꯉꯥꯏꯉꯝꯗꯅ ꯕꯁꯟꯇꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯁꯣꯂꯣꯃꯣꯟꯅ ꯑꯅꯤꯗꯨꯗ ꯍꯩ ꯉꯥꯏꯈꯣꯅꯦ ꯉꯜꯂꯤꯌꯦ ꯆꯥꯒ ꯊꯛꯈꯤꯁꯦ꯫ ꯅꯤꯡꯊꯦꯝꯅ ꯂꯥꯎꯔꯛꯏ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯀꯣꯟꯅ ꯑꯣꯏꯅ ꯊꯛꯑꯒꯦ ꯃꯊꯪꯗ꯫ ꯁꯣꯂꯣꯃꯣꯟ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯏ꯫ ꯑꯉꯥꯎꯕꯁꯤꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯦꯗꯅ ꯃꯥꯗꯤ꯫ ꯑꯗꯨꯕꯨ ꯏꯅꯦꯅꯗꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯄ ꯑꯩꯕꯣ? ꯍꯣꯏꯗ ꯌꯥꯅꯕ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ꯫ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ꯫ ꯑꯅꯤꯗꯨ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯊꯣꯏꯕꯤꯕꯨ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯕꯁꯟꯇꯅ ꯋꯥꯔꯛꯂꯗꯨꯅ ꯃꯊꯪꯗꯒꯤꯗꯤ ꯁꯔꯠꯀ ꯆꯠꯂꯨꯀꯣ ꯑꯩ ꯉꯝꯃꯔꯣꯏ꯫ ꯀꯩꯗꯧꯔꯕ? ꯑꯣ ꯋꯥꯏꯌꯦ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯔꯦ꯫ ꯉꯁꯥꯏꯅ ꯁꯣꯂꯣꯃꯣꯟ ꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯒꯗꯕꯁꯨꯅꯦ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯅꯪꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯩꯁ ꯑꯗꯨꯏ ꯋꯥꯗꯤ ꯑꯩꯗꯤ ꯋꯥꯕꯤꯗꯦ꯫ ꯋꯥꯔꯣꯏꯌꯦ ꯅꯪꯗꯤ꯫ ꯑꯩꯗꯤ ꯉꯝꯗꯦ ꯋꯥꯏ꯫ ꯃꯊꯪ ꯍꯧꯔꯛꯀꯅꯨꯀꯣ ꯁꯔꯠꯀ ꯑꯣꯏꯅ ꯍꯧ꯫ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨ꯫ ꯅꯣꯏ ꯀꯥꯟꯗꯁꯨ ꯑꯩꯅ ꯑꯃꯨꯛ ꯃꯇꯦꯡ ꯇꯧꯔꯛꯈꯤꯅꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯏꯕꯤ ꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤ ꯊꯣꯔꯛꯏ꯫ ꯉꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯕꯒꯨꯝ ꯇꯧꯏ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯂꯩꯔꯨꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯨꯃꯥꯡꯅ ꯏꯆꯥꯝ ꯆꯥꯝꯊꯕꯒꯨꯝ ꯇꯧꯏ ꯑꯗꯨꯁꯨ ꯐꯖꯩ꯫ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯃꯅ ꯇꯧꯕꯗ ꯏꯄꯛꯇ ꯄꯛꯆꯩ꯫ ꯑꯉꯧꯕ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯅꯥꯛꯇ ꯃꯅꯥꯠꯄꯨ ꯇꯥꯛꯂꯤꯕ ꯑꯉꯥꯡꯕ ꯑꯃꯗꯤ ꯑꯃꯨꯕ ꯂꯪꯅ ꯂꯣꯟꯕ ꯂꯥꯏꯔꯤꯛꯈꯥꯎ ꯑꯗꯨꯅ ꯑꯣꯏꯗ ꯌꯥꯟꯊꯗꯨꯅ ꯑꯁꯥꯡꯕ ꯃꯁꯝ ꯑꯅꯤ ꯑꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯈꯣꯝꯀꯠꯇꯨꯅ ꯉꯥꯡꯂꯩꯅꯕ ꯁꯝꯐꯥꯕꯤ ꯑꯃꯅ ꯈꯣꯝꯀꯠꯇꯨꯅ ꯐꯥꯔꯤꯕ ꯃꯗꯨ ꯎꯕꯗ ꯀꯌꯥꯗꯤ ꯆꯪꯈꯣꯜꯂꯤ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯎꯏ ꯑꯅꯤꯗꯨꯅ ꯂꯦꯞꯂꯤꯕ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤꯁꯨ ꯀꯧꯗꯦ꯫ ꯎꯗꯕ ꯁꯥꯗꯨꯅ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯉꯥꯏ꯫ ꯐꯔꯝꯕ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯏꯟꯅꯔꯤꯉꯩꯗ ꯊꯣꯏꯕꯤꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨ ꯍꯦꯟꯇꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯁꯟꯇꯅ ꯅꯤꯡꯊꯦꯝꯗ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤ ꯑꯗꯨꯒ ꯍꯥꯏ ꯑꯉꯥꯎꯕ ꯑꯄꯪ ꯍꯦꯟꯗꯣꯛꯈ꯭ꯔꯦꯅꯦ ꯀꯧꯅꯤ ꯅꯪꯕꯣ꯫ ꯅꯤꯡꯊꯦꯝ ꯄꯥꯈꯠꯅ ꯕꯁꯟꯇ ꯅꯪ ꯑꯝꯇ ꯀꯧ ꯑꯩ ꯀꯝꯂꯥꯛꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯌꯦꯡꯉꯨ ꯇꯨ꯫ ꯕꯁꯟꯇ ꯅꯣꯟꯊꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯤꯡꯊꯦꯝ ꯀꯝꯂꯥꯛ ꯑꯗꯨ ꯆꯦꯡꯈꯩꯕꯒꯨꯝꯅ ꯅꯤꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯕꯁꯟꯇꯅ ꯅꯣꯛꯇꯨꯅ ꯅꯔꯤꯟ ꯃꯇꯥꯗꯨꯒ ꯏꯕꯣ ꯅꯨꯄꯤꯅ ꯀꯣꯏꯅꯤꯡꯉꯤꯗꯨꯒ꯫ ꯕꯁꯟꯇ ꯃꯥꯡꯗ ꯆꯠꯂꯤꯕ ꯊꯣꯏꯕꯤꯕꯨ ꯇꯥꯅꯅꯕ ꯀꯧꯔꯛꯏ꯫ ꯏꯆꯜ ꯀꯩꯁꯥꯝꯊꯣꯡ ꯏꯆꯜ꯫ ꯊꯣꯏꯕꯤ ꯃꯥꯕꯨ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯕꯁꯟꯇ ꯃꯀꯣꯛ ꯑꯗꯨ ꯈꯣꯠꯇꯨꯅ ꯈꯨꯝꯃꯛꯇꯦꯅꯤ ꯃꯃꯤꯡꯗꯨꯕꯨ ꯀꯩꯁꯥꯝꯊꯣꯡ ꯏꯆꯜ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯕꯤ ꯃꯥꯕꯨꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤ꯫ ꯕꯁꯟꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯜ ꯀꯩꯁꯥꯝꯊꯣꯡ ꯏꯆꯜ ꯅꯪꯕꯨ ꯀꯧꯔꯤ꯫ ꯊꯣꯏꯕꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯑꯩꯗꯤ ꯀꯩꯁꯥꯝꯊꯣꯡ ꯏꯆꯜ ꯍꯥꯏꯅ ꯀꯧꯕꯗꯨꯗ ꯑꯩ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯏꯆꯜꯒꯤ ꯃꯤꯡꯗꯣ ꯀꯥꯎꯔꯕ? ꯗꯥ ꯕꯁꯟꯇ ꯊꯣꯏꯕꯤ ꯍꯥꯏꯕꯅꯦ꯫ ꯑꯣ ꯆꯨꯝꯃꯦ ꯑꯩ ꯀꯥꯎꯔꯨꯔꯤꯅꯤꯅꯦ꯫ ꯑꯗꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯅꯠꯇ꯭ꯔꯥ? ꯂꯝꯁꯨ ꯍꯥꯞꯂꯒ ꯀꯩꯁꯥꯝꯊꯣꯡ ꯏꯆꯜ ꯍꯥꯏꯅ ꯀꯧꯕ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯅꯁꯨ ꯑꯗꯨꯝꯅ ꯀꯧꯕ ꯌꯥꯎꯏ꯫ ꯑꯗꯣ ꯅꯤꯡꯊꯦꯝꯁꯨ ꯌꯥꯎꯔꯤꯌꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯕꯁꯟꯇ ꯑꯃꯨꯛꯁꯨ ꯀꯨꯏꯔꯦ ꯂꯥꯛꯄ ꯁꯣꯂꯣꯅ ꯁꯤꯗ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯅ ꯂꯥꯛꯏꯅꯦ꯫ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯕꯁꯟꯇ ꯈꯪꯂꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯀꯥꯏꯒꯅꯨꯀꯣ ꯇꯧꯕꯕꯨꯗꯤ ꯇꯨꯃꯤꯟ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯕ ꯃꯥ ꯐꯥꯎꯕ ꯏꯀꯥꯏ ꯍꯧꯏ꯫ ꯃꯥꯁꯨ ꯍꯣꯏꯅꯦ ꯃꯥꯁꯨꯅꯦ꯫ ꯐꯔꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯃꯥ ꯀꯧꯔꯨꯒꯦ꯫ ꯂꯩꯊꯣꯔꯛꯄꯗ ꯅꯤꯡꯊꯦꯝꯗꯤ ꯑꯅꯤꯗꯨꯒꯤ ナカンꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯕꯁꯟꯇꯅ ꯏꯕꯣ ꯅꯪꯁꯨ ꯌꯥꯏꯍꯦ꯫ ꯑꯩꯅꯗꯤ ꯅꯤꯡꯊꯦꯝ ꯃꯈꯥ ꯇꯥꯔꯛꯇꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯇꯥꯟ ꯈꯪꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ꯫ ꯕꯁꯟꯇ ꯊꯣꯏꯕꯤꯗ ꯊꯣꯏꯕꯤ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯨꯀꯣ ꯑꯩ ꯕꯣꯔꯥ ꯂꯩꯔꯨꯒꯦ꯫ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫
ꯑꯅꯤꯗꯨ ꯊꯅꯝꯗꯨꯅ ꯕꯁꯟꯇ ꯆꯠꯈꯤ ꯅꯤꯡꯊꯦꯝ ꯏꯀꯥꯏꯅ ꯊꯣꯏꯕꯤ ꯑꯩꯁꯦ ꯊꯣꯏꯕꯤ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝ ꯑꯃꯨꯛꯀꯁꯨ ꯊꯣꯏꯕꯤ ꯑꯩꯁꯦ ꯅꯤꯡꯊꯦꯝ ꯃꯈꯥ ꯇꯥꯕꯗꯤ ꯉꯝꯗꯦ ꯊꯣꯏꯕꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥ ꯅꯤꯡꯊꯦꯝ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯅꯣꯏ ꯁꯣꯂꯣ ꯅꯤꯡꯊꯦꯝ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯌꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯇꯥ ꯁꯣꯂꯣꯃꯣꯟꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯍꯥꯏꯔꯛꯏ ꯑꯗꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯩꯁꯦ ꯌꯥꯝꯅ ꯏꯁꯨ ꯏꯀꯥꯏꯕ ꯀꯔꯤꯒꯤ ꯈꯪꯗꯦ ꯅꯤꯡꯊꯦꯝ ꯃꯃꯥꯏꯗꯨ ꯁꯨꯡꯅꯨꯡꯗꯤ ꯅꯣꯡꯈꯠꯂꯛꯇꯦ ꯊꯣꯏꯕꯤ ꯃꯥꯅ ꯑꯣꯏꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯕꯗꯨ ꯇꯥꯔꯤ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯏꯃꯥꯗ ꯍꯪꯈꯤꯒꯦ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯌꯥꯗꯦ ꯅꯨꯄꯥ ꯀꯣꯏꯕꯕꯨ ꯏꯃꯥꯗ ꯍꯪꯉꯗꯤ ꯅꯪ ꯁꯨꯕ ꯊꯣꯏꯕꯤ ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯟꯅ ꯂꯣꯏꯅ ꯍꯥꯏꯌꯦ ꯁꯤꯗꯤ ꯍꯥꯏꯒꯅꯣꯕ ꯁꯣꯂꯣꯃꯣꯟꯅ ꯑꯣꯏꯅ ꯍꯥꯏꯅꯒꯦꯅ ꯍꯥꯏꯕꯅꯤ ꯅꯪꯅꯗꯤ ꯍꯥꯏꯔꯨꯅꯣꯕ ꯀꯣꯟꯅ ꯃꯥꯏꯅ ꯈꯪꯖꯔꯛꯆꯅꯤ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯗꯤ ꯇꯣꯛꯄ ꯇꯥꯕꯅꯤ ꯇꯣꯛꯀꯨꯝꯁꯦ ꯑꯩꯁꯨ ꯏꯀꯥꯏ ꯍꯥꯏꯔꯤꯕꯣꯅꯤ ꯅꯪꯁꯨ ꯏꯀꯥꯏꯅ ꯌꯥꯐꯝ ꯊꯣꯛꯄꯅꯤ ꯑꯩꯗꯤ ꯅꯈꯣꯏꯒꯁꯨ ꯖꯥꯇꯤ ꯄꯨꯟꯗꯦ ꯍꯌꯦꯡꯋꯥꯏ ꯏꯃꯥꯈꯣꯏꯅ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯖꯥꯇꯤꯗꯤ ꯏꯃꯥꯅ ꯄꯨꯟꯗꯕꯅꯤ ꯅꯪꯗꯤ ꯃꯩꯇꯩꯅꯤ ꯊꯣꯏꯕꯤ ꯅꯤꯡꯊꯦꯝꯅ ꯋꯥꯔꯤꯁꯨ ꯏꯈꯪ ꯈꯪꯕꯒꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯟꯁꯤꯟꯅꯔꯛꯏ ꯊꯣꯏꯕꯤ ꯇꯞꯅ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯀꯅꯣ ꯏꯃꯥ ꯈꯪꯈꯤꯒꯅꯤ ꯏꯃꯥꯗꯤ ꯃꯤꯇꯩ ꯅꯨꯄꯥ ꯄꯟꯕꯁꯨ ꯌꯥꯗꯕꯅꯤ ꯍꯣꯏ ꯂꯥꯛꯑꯣꯏꯒꯦ ꯁꯣꯂꯣꯒꯤ ꯃꯥꯡꯗ ꯏꯁꯨ ꯏꯀꯥꯏ ꯑꯗꯣ ꯁꯤꯗꯗꯤ ꯇꯣꯏꯅ ꯂꯥꯛꯀꯦ ꯊꯣꯏꯕꯤ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯏꯃꯥꯅ ꯉꯥꯡꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯁꯤꯗꯗꯤ ꯂꯥꯛꯀꯦꯀꯣ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯨꯅ ꯆꯠꯈꯤ ꯅꯤꯡꯊꯦꯝ ꯊꯣꯏꯕꯤꯒꯤ ꯑꯔꯣꯏꯕ ꯃꯤꯅꯣꯛ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ ꯕꯁꯟꯇ ꯂꯥꯛꯄꯗ ꯊꯣꯏꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯕꯁꯟꯇ ꯉꯛꯅ ꯊꯣꯏꯕꯤꯗꯤ ꯆꯠꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯔꯕ ꯈꯪꯗꯦ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯌꯨꯝꯗꯗꯤ ꯂꯥꯛꯀꯅꯨ ꯃꯣꯏ ꯏꯃꯥꯅ ꯆꯤꯡꯅꯈꯤꯅꯤꯅ ꯍꯥꯏꯔꯝꯃꯤ ꯕꯥ ꯈꯔ ꯇꯧꯔꯦꯍꯦ ꯑꯗꯣ ꯏꯕꯣ ꯅꯪꯁꯦ ꯅꯗꯥꯎꯗꯤ ꯌꯥꯏꯍꯦ ꯑꯍꯥꯟꯕ ꯀꯣꯏꯒꯦ ꯍꯥꯏꯕ ꯅꯨꯄꯤꯅꯒ ꯁꯛ ꯌꯥꯁꯤꯜꯂꯛꯄꯁꯦ ꯃꯥꯏꯗꯨꯕꯨ ꯌꯥꯔꯤꯔꯣ ꯁꯤꯗꯤ ꯌꯥꯝ ꯄꯪꯉꯤꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯅ ꯁꯤꯡꯉꯝꯃꯤꯕ ꯈꯪꯉꯝꯃꯤꯕꯁꯤꯗꯤ ꯂꯥꯏꯔꯤꯛꯇ ꯈꯛꯇ ꯑꯣꯏꯔꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯠꯇꯅ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄꯗꯅꯦ ꯍꯣꯏ ꯌꯥꯔꯦ ꯀꯣꯏꯅꯔꯁꯤ ꯀꯅꯥꯝꯇ ꯍꯥꯏꯅꯗꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯍꯥꯏꯅꯗꯣꯏꯕ ꯁꯦ ꯃꯤꯠꯌꯦꯡꯗ ꯅꯥꯌꯦꯡꯗ ꯈꯪꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯗ꯭ꯔꯣ ꯑꯍꯥꯟꯕ ꯎꯅꯕꯗ ꯅꯨꯄꯤꯗꯨꯅ ꯍꯟꯈꯤꯕ ꯃꯇꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯕ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯕꯗꯤ ꯅꯨꯄꯤꯗꯨꯅꯁꯨ ꯌꯥꯔꯕꯅꯤ ꯄꯥꯝꯂꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯅꯣꯛꯇꯨꯅ ꯏꯁꯤꯁ ꯋꯥꯔꯤꯒꯗꯤ ꯅꯪꯅ ꯍꯩꯇ꯭ꯔꯤꯁꯦ ꯂꯥꯏꯔꯤꯛ ꯈꯛꯇ ꯉꯥꯏꯔꯤꯅꯦ ꯁꯨꯝꯕꯒꯤ ꯃꯔꯝꯗꯗꯤ ꯅꯪ ꯂꯣꯏ ꯈꯪꯉꯦꯕ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯑꯩꯉꯣꯟꯗ ꯈꯔ ꯇꯥꯟꯅꯖꯧ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯂꯨꯔꯤꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯏꯃꯥꯈꯣꯏꯅ ꯖꯥꯠ ꯇꯤꯟꯅꯗꯦ ꯍꯥꯏꯅ ꯌꯥꯗꯕ ꯊꯣꯛꯂꯒꯅ ꯀꯝꯗꯧꯕ ꯀꯅꯥꯅ ꯍꯥꯏꯅꯣ ꯃꯥꯕꯨ ꯑꯩꯈꯣꯏꯒ ꯖꯥꯠ ꯇꯤꯟꯅꯗꯦ ꯍꯥꯏꯗꯅ ꯃꯤ ꯃꯄꯥꯗꯣ ꯃꯩꯇꯩꯅꯤ ꯃꯃꯥꯅ ꯀꯕꯨꯏ ꯑꯣꯏꯖꯔꯕꯁꯨ ꯍꯣꯏꯗ ꯊꯣꯏꯕꯤꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯎꯕꯗ ꯃꯥ ꯌꯥꯖꯈꯤꯖꯅꯤ ꯐꯔꯦ ꯂꯥꯛꯑꯣ ꯕꯣꯔꯥꯁꯦ ꯀꯗꯥꯏꯗꯅꯣꯃ ꯆꯥꯎꯔꯁꯤ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧꯅꯦ ꯕꯁꯟꯇꯅꯒ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄꯅꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯃꯣꯟꯗ꯭ꯔꯪ ꯁꯥꯒꯠꯄꯗꯤ ꯅꯩꯁꯤ ꯁꯨꯃꯥꯡꯗ ꯃꯣꯔꯣꯛ ꯐꯧꯗꯣꯛꯇꯨꯅ ꯂꯩ ꯁꯣꯂꯣꯃꯣꯟ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯦ ꯁꯣꯂꯣꯃꯣꯟꯒꯤ ꯌꯥꯝꯅ ꯂꯨꯕ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯅꯩꯁꯤ ꯅꯣꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯕꯕꯣ ꯏꯅꯦ ꯋꯥꯐꯝꯁꯦ ꯏꯍꯦ ꯋꯥꯗꯤ ꯍꯥꯏꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯅꯦ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯦꯝ ꯊꯥꯡꯒꯗꯒꯤꯗꯣ ꯃꯥꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯃꯥꯇ ꯅꯠꯇꯅ ꯕꯁꯟꯇꯁꯨ ꯁꯔꯠꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤꯅꯦ ꯑꯗꯣ ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯅꯩꯁꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯑꯗꯨꯝ ꯇꯥꯔꯦ ꯃꯅꯦ ꯏꯕꯦꯝꯃ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈꯤꯗꯨꯅ
ꯃꯗꯨ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪ ꯈꯪꯍꯧꯔꯤꯕꯗꯨꯅꯤ ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯕꯨ ꯀꯌꯥꯝ ꯁꯥꯎꯈꯤ ꯍꯥꯏꯕ꯫ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯒꯤ ꯏꯕꯨꯡ ꯑꯗꯨꯗ ꯃꯤꯠꯁꯤꯅ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯏꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯅꯤꯡꯊꯦꯝꯗꯤ ꯆꯨꯝꯃꯤ, ꯑꯩ ꯈꯪꯉꯤ ꯅꯤꯡꯊꯦꯝ ꯐꯩ ꯍꯥꯏꯕ꯫ ꯑꯩꯁꯨ ꯅꯪ ꯃꯥꯃ ꯑꯗꯨꯕꯨ ꯐꯩ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯏꯟꯈꯤꯕꯅꯤ꯫ ꯊꯥꯖꯔꯨꯕ ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯊꯣꯏꯕꯤꯅ ꯃꯄꯥꯕꯨ ꯀꯧꯕ ꯐꯪꯗꯅ ꯂꯩꯕꯁꯦ꯫ ꯑꯩ ꯄꯥꯝꯗꯦ, ꯃꯤꯇꯩ ꯅꯨꯄꯥ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯅꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯐꯅ ꯁꯣꯏꯔꯨꯔꯕꯁꯨ ꯃꯆꯟꯅꯤ ꯈꯟꯅ ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯊꯣꯏꯕꯤꯒꯤꯗꯤ ꯀꯗꯥꯏ? ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯄꯁꯦ ꯑꯩ ꯏꯆꯥꯗ ꯊꯣꯛꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯃꯤꯇꯩ ꯄꯥꯈꯪ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝꯅ ꯂꯣꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯆꯨꯝꯃꯤ, ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯑꯩ ꯃꯈꯣꯏꯕꯨ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯒ ꯅꯛꯁꯤꯟꯅꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯌꯦꯡꯉꯣ, ꯅꯪꯅꯁꯨ ꯊꯣꯏꯕꯤꯕꯨ ꯅꯆꯟꯅꯨꯄꯤ ꯑꯃꯅꯤ ꯈꯟꯗꯨꯅ ꯏꯅꯦꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯒꯤ ꯃꯌꯥꯝꯒꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯅꯍꯥ ꯀꯌꯥ ꯄꯨꯁꯤꯜꯂꯛꯄ ꯇꯧꯒꯅꯣ꯫ ꯕꯗꯅꯥꯝ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞꯇꯗ ꯃꯥꯡꯖꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯗꯅꯤ, ꯃꯩꯇꯩ ꯄꯥꯈꯪ ꯂꯧꯅꯝ ꯆꯥꯎꯕꯅꯤ꯫ ꯁꯣꯂꯣꯃꯣꯟ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯂꯣꯏꯅ ꯇꯥꯏ꯫ ꯊꯣꯏꯅ ꯍꯦꯟꯅ ꯍꯥꯏꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯃꯁꯨ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ꯫ ꯁꯣꯂꯣꯃꯣꯟ ꯃꯅꯦꯅ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯁꯣꯂꯣꯃꯣꯟ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯈꯪꯏ ꯃꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯥ ꯅꯤꯡꯊꯦꯝꯒꯤ ꯃꯤꯍꯨꯜ ꯑꯗꯨꯗꯤ ꯍꯨꯜꯂꯤꯕꯅꯤ꯫ ꯑꯅꯤꯃꯛꯀꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯖꯔꯛꯏ꯫ ꯁꯔꯠ ꯅꯤꯡꯊꯦꯝꯒꯤꯗ ꯂꯥꯛꯏ꯫ ꯅꯤꯡꯊꯦꯝ ꯃꯃꯥꯅ ꯑꯣꯏꯅ, "ꯁꯔꯠ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯥꯔꯛꯎ." "ꯍꯣꯏ ꯃꯥ, ꯅꯤꯡꯊꯦꯝꯕꯨ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯏꯕꯨ ꯀꯥꯏꯗꯒ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ?" "ꯏꯃꯥ, ꯏꯝꯐꯥꯜ ꯐꯥꯎꯕꯗ ꯑꯩꯒꯤ ꯈꯣꯡꯎꯞ ꯑꯝꯇ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ." "ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯕꯣ? ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯆꯠꯈꯤꯕꯗꯥꯏꯅꯦ?" ꯁꯔꯠ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯇꯧꯅꯔꯤꯕꯁꯤ꯫ ꯏꯉꯥꯎ ꯉꯥꯎꯅ, "ꯍꯥꯏꯁꯤꯕꯨ ꯏꯃꯥ," ꯅꯤꯡꯊꯦꯝ ꯏꯃꯨꯡꯗꯒꯤ ꯇꯞꯄꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ, "ꯑꯁ, ꯃꯣꯔꯣꯛ ꯆꯥꯕꯒꯤ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯉꯁꯤꯗꯤ ꯐꯅꯗꯤ ꯌꯥꯝꯃꯦ ꯆꯦꯜꯂꯤꯁꯦ." ꯃꯅꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯁꯔꯠꯅ ꯏꯝꯐꯥꯜ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯅꯦ, ꯆꯠꯃꯤꯟꯅꯔꯨꯔꯣ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏꯒꯤ ꯉꯥꯀ꯭ꯔꯥꯁꯦ ꯆꯥꯅꯤ ꯍꯥꯏꯕ ꯁꯔꯠꯀ ꯕꯁꯟꯇꯁꯨ ꯀꯧꯔꯒꯅꯦ ꯄꯨꯟꯅ ꯆꯥꯔꯣ꯫ ꯑꯗꯨꯒꯅꯦ, ꯇꯞꯅ ꯍꯜꯂꯨꯀꯣ." ꯁꯔꯠ ꯍꯔꯥꯎꯅ, "ꯏꯁ, ꯗꯥꯎꯗꯤ ꯍꯥꯏꯐꯦꯠ ꯌꯥꯕꯖꯥꯅꯤꯍꯦ꯫ ꯃꯪꯗ ꯑꯍꯥꯎꯕ ꯆꯥꯔꯝꯃꯦꯗꯤ꯫ ꯅꯪꯕꯨꯗꯤ ꯊꯥꯏꯅꯗꯒꯤ ꯍꯌꯤꯡ ꯈꯦꯕꯝꯗ ꯄꯣꯛꯎꯕꯅꯤ, ꯑꯗꯨꯅꯅꯤ." "ꯌꯦꯡꯉꯣꯏ, ꯀꯨꯏꯔꯛꯀꯅꯨ, ꯁꯠ ꯂꯥꯎ, ꯊꯦꯡꯅ ꯃꯝꯅ ꯍꯟꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ." ꯅꯤꯡꯊꯦꯝ, ꯁꯔꯠ, ꯕꯁꯟꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯉꯥꯛꯇꯅꯤ, ꯂꯩꯔꯛ ꯄꯨꯟꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯇꯧꯃꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯈꯔꯒ ꯆꯠꯅꯤꯡꯕꯒ ꯁꯔꯠꯅ ꯍꯥꯏꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯍꯔꯥꯎꯅ, "ꯂꯥꯛꯑꯣ ꯆꯠꯂꯁꯤ." "ꯉꯥꯏꯈꯣꯍꯦ, ꯕꯁꯟꯇꯁꯨ ꯍꯧꯈꯤꯁꯤ." "ꯑꯁ, ꯌꯥꯔꯦꯁꯦ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯄꯨꯟꯅ ꯂꯥꯛꯑꯁꯤ ꯀꯩꯗꯧꯔꯒꯦ? ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ." "ꯀꯨꯏꯒꯗꯕꯁꯨ ꯅꯠꯇꯦ, ꯆꯪꯉꯨꯈꯤꯁꯤ, ꯄꯨꯟꯅ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ?" ꯁꯔꯠꯅ ꯉꯝꯗꯨꯅ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯥꯛꯏ꯫ ꯅꯤꯡꯊꯦꯝ ꯈꯣꯡꯎꯞ ꯂꯩꯕ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯇꯥꯡ ꯆꯥꯅ ꯀꯩꯁꯥꯝꯊꯣꯡ ꯌꯧꯔꯨꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯁꯔꯠꯅ ꯏꯄꯪ ꯄꯪꯅ, "ꯅꯪꯕꯨ ꯉꯁꯥꯏꯗ ꯊꯦꯡꯉꯦ ꯍꯥꯏꯗꯥꯏꯅꯦ?" ꯕꯁꯟꯇ ꯃꯥꯗꯤ ꯈꯪꯂꯤꯕꯅꯤ꯫ "ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ, ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯐꯖꯅ ꯂꯤꯕ ꯇꯥꯔꯦ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯃꯔꯝꯗꯨꯗꯤ ꯈꯤꯇꯪꯗꯤ ꯍꯥꯏꯌꯨꯗꯅ." "ꯍꯣꯔꯦꯟ ꯌꯧꯔꯒ ꯈꯪꯉꯅꯤ ꯂꯣꯏꯅ." ꯅꯤꯡꯊꯦꯝ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯧꯔꯦ ꯃꯥꯒꯤ ꯃꯤꯍꯨꯜ ꯆꯞ ꯂꯦꯞꯇꯨꯅ, "ꯕꯁꯟꯇ, ꯆꯪꯉꯒꯨꯝꯁꯤ." ꯁꯔꯠꯅ, "ꯀꯩꯗꯧꯔꯕ ꯑꯃꯨꯛ?" "ꯃꯥꯅ ꯂꯥꯛꯀꯅꯨ, ꯃꯣꯏ ꯏꯃꯥꯅ ꯉꯥꯡꯅꯤ ꯍꯥꯏꯕꯅꯤ." "ꯑꯗꯨꯒ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏꯗꯤ?" "ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯁꯤ, ꯃꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯁꯤ, ꯂꯥꯛꯇ꯭ꯔꯒꯅ ꯍꯜꯂꯁꯤ." ꯑꯍꯨꯝꯗꯨ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯊꯣꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ ꯍꯜꯂꯛꯄ ꯇꯥꯔꯤ꯫ ꯁꯔꯠ
Matau aduda ngakna. Kaino Basanta ngasi toisibo? Nate Ningthem Kaisamthonggi laisabi amaga koirabra wani noiba? O koire koibada nate chenba phawba chengadori. Ha asengbairo? Noi haisibu nupidubu kanan Kaisamthongda kamaina khanguiba? Nongma Solomon khoida chatpaduda oiramdong mansile. Mane midi sakchu phajabanina yumbududa akiya khang leitana haiduna hurala ibane. Sarat mataududa hena khangningkhre. Adu nupidubu kananoba? Mana khanba Kaisamthong laisabidudi masak phajaramgani soidre. Phajaye nangsu uridudi. Kaino haisibo kanano? Sum chakhalaga lenuba sat harogadorge. Basanta wari pumba lirai Sarat nokduna. Ses noidi ai yaudrikanda yam torumi janine. Yaye. Sarat Ningthemda onsinduna. Wari kada yaurage kamai taurage. Ningthem madi ngasaidagi ungduna lairibani. Uningna chachariba saktamadu uba phanglaktaba aduda Ningthem nungaitana. Nangna barol ama bhapna dolani desai. Aini di kapningi. Karige nupana ba? Noi khangdabe wani. Sumkanda kankraba nupagi thamoise. Kappi hairibasi chumba jani. Hera adugi damaktabu numitha hoina jabanadi sakphajaba hayeng loisangda chatlaga loi. Ningthem maithong adu ngan thore aduga asengba hayeng jase yabra? Hoi mi jase mi ngasigi khongobada jaramdri adugi hanbanina ko hairamaga loi. Ningthem haraukre ani dusu kari hairuni thawaidi makhuina hina yawi. Thoibi loisang chatkani haina loisili mama changaktuna. Loirabro nangbo? Loire lao ima thindoke. Aikhoi ima se aibo angang macha dauna aise leisabi pharabani karisu tawri ima nang nungaina leyo. Imagi thoibi nakoina fana chawre hairabasu nangbu imagi mittadi aigi nanganda poduna thawan michang thabu yengduna sumliba matamdo adumna imana khali. Nang nupi haibasidi yamna jeksanna nasagi phibam khangna legadabani. Imana haiba indabi oirubana aidana nangi naning phawba thunghanba ngamdriba asini. Wakhal taw imabu amokhana wahangano. Thoibi haireklibadu karino haiba khangi. Thoibi mamagi wahai aduna nungai handre adubu nungai tabadu losinduna mamagi lingjum aduda paiduna. Ima nungsibi aine imabu kaitangnungda wahaloi. Hayengwai thabak achauba ama tawduna imabu nungaina thamgadabani. Imana yadaba thabak aina karisu tawrei pakhatkano. Naisi machabu thajai. Thoibi wana nangna mapa yaudana yoglakpagi haunabi mamagi awaba khangi. Mamabu lumna nungsina lawi. Pare lao ima thilage. Ani du thokminaragli asumna nungtigi naisi machana loisang chatpa. Nungti numit khudingi thindoi. Nongmata machabu thadok chade. Ahumadu sungai ngamdana ngande hekta lai. Ngasidi Thoibina changlakpaga leirami. Ningthem Thoibigi matung inaraktuna. Thoibi yam thengaba. Yaragadi ngangtangai khoba. Da Ningthem ngasigi chalo. Ai ngai basu yaro hingi. Asika khairamlaga magi kaduda changkhre Ningthem nungaitana yengduna leihawi. Kai haramino nachindi haini nakhoi aninaga punna chatminabasidi pakchaibo. Ningthem nungaitana adum lei. Nahawai aikhoigi matamado oiramlabadi khangadabani. Amaromdadi oirambasinabu fariba. Natragadine mitse ii damsu yarini. Basantana marak thatuna uradi chatlasi. Chatpatoi manbasida imado isau langona lori. Ningthem tapna kem hainadri maloi banga ngai kisi. Asi hairaga ukha amagi makhongda phamduna leithokri. Hai sidi tasengna ngawri ni. Mai ising changdaba haibudu tawrini. O kuirabane duiwadi. Ani dusu changsinduna manaktuda phamduna thoibibu ngaiduna leiri. Solomon kaithel chatke haina loisili. Naisi su machabu ngairi. Solomon thorakpa aduda. Solo nang kaithel dara. Mani ini. Phare nang thoibibu su khara pubirao. Hoine. Solomon thoibi lauge haina loisang tamna lai. Somdana kamdauri thoibi. Ngarang na handagi hina thengi
ꯀꯥꯗꯨꯗꯒꯤ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯅꯤꯡꯊꯦꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯊꯣꯏꯕꯤ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯊꯣꯏꯕꯤ ꯎꯗꯕ ꯁꯥꯗꯨꯅ ꯒꯝ ꯊꯣꯔꯛꯏ ꯕꯁꯟꯇꯅ꯫ ꯅꯤꯡꯊꯦꯝ, ꯊꯣꯏꯕꯤ ꯂꯥꯛꯏ꯫ ꯅꯤꯡꯊꯦꯝ ꯍꯧꯒꯠꯇꯨꯅ ꯏꯟꯅꯩ꯫ ꯊꯣꯏꯕꯤ ꯃꯥꯅ ꯑꯣꯏꯅ, ꯇꯥ ꯅꯤꯡꯊꯦꯝ, ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ? ꯋꯥꯅꯅꯕ? ꯋꯥꯗꯦꯗ, ꯅꯪꯒꯤꯗꯃꯛꯇ ꯀꯩꯝꯇ ꯑꯋꯥꯕ ꯂꯩꯇꯦ꯫ ꯅꯍꯥꯟꯁꯨ ꯅꯣꯏꯈꯨꯜꯒꯤ ꯃꯆꯤꯟꯗ ꯂꯥꯛꯑꯦ, ꯅꯪꯗꯤ ꯊꯣꯔꯛꯇꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯅꯥ ꯊꯣꯔꯛꯄ ꯉꯥꯏꯔꯤꯕ ꯈꯨꯟꯖꯤꯜꯗꯗꯤ? ꯅꯪꯕꯨ꯫ ꯑꯩꯅ ꯊꯣꯛꯁꯨ ꯊꯣꯛꯂꯛꯏꯗꯕꯗꯣ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯕꯨ ꯎꯅꯤꯡꯂꯕꯗꯤ ꯌꯨꯝꯗ ꯆꯪꯉꯛꯎ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯊꯣꯏꯕꯤ ꯃꯇꯧꯗꯨꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯁꯣꯂꯣ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯊꯣꯏꯕꯤꯅ, ꯑꯩꯈꯣꯏ ꯑꯆꯥꯏ ꯂꯥꯛꯑꯦ꯫ ꯑꯁ, ꯑꯩꯗꯤ ꯀꯔꯝ ꯇꯧꯒꯦꯔꯥ? ꯇꯥ ꯅꯤꯡꯊꯦꯝ, ꯅꯪ ꯆꯠꯂꯣ, ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯁꯣꯂꯣꯃꯣꯟꯅ ꯑꯅꯤꯗꯨꯕꯨ ꯎꯔꯗꯨꯅ, ꯑꯥꯗꯒꯤ ꯁꯤꯕꯨ ꯃꯥꯅꯤꯗ, ꯅꯤꯡꯊꯦꯝꯅꯤ꯫ ꯁꯣꯂꯣꯃꯣꯟ ꯅꯤꯡꯊꯦꯝꯕꯨ ꯇꯥꯟꯅꯅꯕ ꯀꯧꯔꯛꯏ꯫ ꯑꯣꯏ ꯅꯤꯡꯊꯦꯝ! ꯅꯤꯡꯊꯦꯝ! ꯊꯣꯏꯕꯤꯅ ꯏꯄꯪ ꯄꯪꯈꯩ, ꯑꯆꯥꯏ, ꯇꯥ ꯅꯤꯡꯊꯦꯝ ꯑꯣꯏꯗꯕꯅꯤ꯫ ꯁꯣꯂꯣꯃꯣꯟ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯈ꯭ꯔꯦ꯫ ꯁꯣꯂꯣꯃꯣꯟ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯥꯞ ꯐꯥꯔꯨꯏ ꯑꯗꯨꯒ, ꯑꯩꯅ ꯀꯧꯕꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯣ? ꯅꯤꯡꯊꯦꯝ ꯎꯄꯥꯏ ꯂꯩꯇꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ, ꯑꯁ, ꯂꯣꯏꯔꯦꯗꯅ, ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ꯫ ꯁꯣꯂꯣꯅ ꯅꯣꯛꯇꯨꯅ, ꯌꯥꯏꯌꯦ ꯌꯥꯏꯌꯦ, ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯣꯏꯁꯪꯁꯤꯗ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯩꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯅꯪ ꯏꯕꯣ ꯊꯧꯅꯥꯗꯤ ꯂꯩꯃꯜꯂꯦ꯫ ꯅꯤꯡꯊꯦꯝ ꯏꯀꯥꯏꯅ, ꯈꯥꯏꯗꯦꯅꯣꯗ, ꯏꯀꯥꯏꯗꯨꯅ ꯅꯪ ꯎꯕꯗ ꯆꯠꯂꯤꯁꯤꯅꯤ꯫ ꯈꯪꯉꯦ ꯈꯪꯉꯦ, ꯌꯥꯔꯦ꯫ ꯅꯠꯇꯦ, ꯀꯅꯥ ꯀꯅꯥ ꯂꯥꯛꯄ꯭ꯔꯣ? ꯅꯊꯟꯇꯔꯥ? ꯅꯠꯇꯦ, ꯑꯅꯤꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯇꯣ, ꯂꯩꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯔꯦ, ꯂꯥꯛꯂꯕꯅꯤꯅ ꯀꯩꯊꯦꯜꯗ ꯄꯨꯟꯅ ꯕꯣꯔꯥ ꯆꯥꯁꯤꯀꯣ꯫ ꯏꯅꯦꯅ ꯊꯣꯏꯕꯤꯕꯨꯁꯨ ꯂꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯁꯣꯂꯣꯃꯣꯟꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯀꯩꯊꯦꯜꯗ ꯕꯣꯔꯥ ꯆꯥꯔꯨꯒꯤꯁꯦ, ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯁꯦ꯫ ꯑꯆꯥꯏ, ꯑꯩꯗꯤ ꯆꯠꯂꯝꯃꯒꯦ, ꯅꯈꯣꯏ ꯆꯥꯍꯧꯔꯣ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯏꯅꯦꯅ ꯅꯪꯒ ꯄꯨꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯊꯣꯏꯕꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯁꯣꯂꯣꯃꯣꯟ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ, ꯀꯔꯤꯁꯨ ꯏꯀꯥꯏꯒꯅꯨꯗ, ꯂꯣꯟꯅ ꯂꯣꯟꯅ ꯎꯅꯕꯕꯨ ꯏꯀꯥꯏ ꯍꯥꯏꯕ꯭ꯔꯣ? ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ, ꯑꯩꯁꯨ ꯉꯁꯤ ꯈꯛꯇꯅꯦ꯫ ꯁꯣꯂꯣꯃꯣꯟ ꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯗꯥꯎ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯅꯤꯗꯨꯁꯨ꯫ ꯃꯌꯥꯝꯗꯨ ꯀꯩꯊꯦꯜꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯈꯔ ꯆꯠ, ꯃꯌꯥꯝꯒ ꯈꯔ ꯆꯠ ꯇꯧꯗꯨꯅ ꯊꯣꯏꯕꯤꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯈꯪꯅ ꯈꯪꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯅꯤꯡꯊꯦꯝꯅ ꯁꯨꯝꯂꯤ, ꯃꯥꯁꯨ ꯄꯪꯊꯔꯤ꯫ ꯇꯣꯂꯦꯟ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ, ꯅꯪꯅ ꯀꯕꯨꯏ ꯈꯨꯜꯗ ꯇꯣꯏꯅ ꯆꯠꯂꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏ꯫ ꯅꯤꯡꯊꯦꯝ ꯉꯛꯅ, ꯑꯩꯕꯨ ꯄꯥꯕ? ꯍꯣꯏꯅꯦ ꯅꯤꯡꯊꯦꯝ, ꯏꯄꯥꯗ ꯃꯤꯅꯝꯒꯅꯨ, ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤ, ꯅꯪꯒꯤ ꯁꯥꯖꯠ ꯑꯩꯅ ꯈꯪꯂꯤꯕꯅꯤ꯫ ꯂꯝ ꯍꯦꯟꯒꯅꯨ, ꯑꯁꯨꯝꯅ ꯌꯨꯝꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯅꯍꯩ ꯑꯗꯣ ꯃꯈꯥ ꯇꯝꯊꯅꯕ ꯑꯣꯏꯅ ꯇꯧꯔꯁꯤ꯫ ꯅꯤꯡꯊꯦꯝ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯇꯣꯂꯦꯟꯅ ꯑꯃꯨꯛ, ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯀꯅꯨ, ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤ ꯑꯣꯏꯒꯅꯤ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯂꯦꯟ ꯊꯣꯛꯈꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ, ꯏꯃꯥ, ꯄꯥꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤꯗꯅ, ꯅꯪꯅꯗꯤ ꯈꯪꯉꯔꯣꯏ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ, ꯅꯪ ꯈꯨꯔꯥ ꯑꯃꯨꯇꯣꯟꯅ ꯂꯣꯏꯅ ꯇꯝꯂꯛꯂꯕꯅꯤ꯫ ꯖꯥꯠ ꯇꯤꯟꯅꯗꯕꯤ ꯅꯨꯄꯤ ꯑꯃꯒꯁꯨ ꯄꯨꯜꯂꯤ ꯍꯥꯏꯕꯗꯥꯏꯅꯤ? ꯀꯨꯏꯔꯕꯅꯤ ꯅꯄꯥꯗ ꯇꯝꯂꯛꯄ꯫ ꯍꯩ, ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯒꯅꯨ, ꯃꯤꯅ ꯅꯣꯛꯅꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯅꯄꯥꯅꯅꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯅꯕ ꯒꯥꯔꯤ, ꯚꯔꯥ, ꯀꯥ ꯂꯣꯏꯅꯅꯦ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯒꯅꯨ, ꯅꯍꯥꯟꯗꯒꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯁ ꯏꯃꯥ, ꯅꯣꯏꯁꯤꯗꯤ ꯃꯤꯅ ꯄꯪꯇꯝ ꯇꯝꯕꯁꯨ ꯊꯥꯖꯒꯅꯨ꯫ ꯀꯔꯤꯅꯣ ꯇꯝꯕ ꯍꯥꯏꯕꯕꯣ? ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯌꯥꯎꯗꯦ꯫ ꯃꯁꯤꯔꯣ? ꯈꯪꯗꯦ ꯈꯪꯗꯦ, ꯅꯄꯥꯅ ꯍꯥꯏꯕꯗ ꯈꯨꯝꯂꯨꯕꯗꯅꯦ ꯌꯥꯗꯕ ꯇꯧꯔꯨꯒꯅꯨꯀꯣ, ꯑꯩꯒꯤꯗꯤꯅꯦ ꯁꯤꯗ ꯂꯩ꯫ ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯦꯝ ꯇꯧꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯏ꯫
ꯋꯥ ꯑꯅꯤ ꯁꯨꯗꯕ ꯃꯄꯥꯅꯤ ꯑꯃꯨꯛ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯂꯣꯏꯔꯦ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯇꯧꯗꯅ ꯇꯣꯛꯂꯔꯣꯏ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯜꯂꯝꯗꯅ ꯕꯁꯟꯇꯒꯤꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯛꯏ ꯕꯁꯟꯇ ꯃꯊꯥ ꯁꯥꯕ ꯑꯗꯨꯗ ꯌꯥꯎꯔꯗꯤ ꯀꯝꯗꯧꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯗꯦ ꯑꯩꯗꯤ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯒꯤ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯂꯣꯠꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯂꯨꯒꯅꯤ ꯑꯩꯕꯨ ꯊꯣꯏꯕꯤꯒ ꯀꯥꯏꯅꯕ ꯇꯥꯔꯕ꯭ꯔꯣ ꯑꯩ ꯃꯥꯒ ꯂꯥꯛꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯐꯔꯦꯁꯦ ꯃꯉꯣꯟꯗꯁꯨ ꯋꯥꯐꯝ ꯑꯁꯦ ꯈꯪꯍꯟꯕ ꯐꯩ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯑꯗꯨꯁꯨ ꯇꯥꯈꯤꯁꯦ ꯃꯥꯅꯕꯨ ꯄꯨꯛꯆꯦꯜ ꯍꯣꯡꯗꯅ ꯂꯦꯞꯂꯕꯗꯤ ꯄꯥꯕ ꯈꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯂꯒ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯕꯁꯨ ꯌꯥꯏ ꯑꯅꯤꯗꯨ ꯊꯣꯏꯕꯤꯗ ꯍꯥꯏꯔꯨꯕꯗ ꯐꯔꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯦ ꯊꯣꯏꯕꯤ ꯇꯥꯔꯦ ꯄꯥꯎꯁꯤ ꯊꯣꯏꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯈꯣꯏꯅ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯅꯕꯅꯤ ꯑꯩꯒꯤ ꯊꯣꯏꯅ ꯈꯟꯒꯅꯨ ꯃꯗꯨ ꯌꯥꯔꯣꯏ ꯅꯪꯒꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯅꯪꯅꯕꯨ ꯑꯩꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯀꯩꯁꯨ ꯅꯥꯆꯨꯡꯗꯦ ꯇꯥꯅꯤꯡꯊꯦꯝ ꯃꯗꯨꯅ ꯀꯣꯟꯅ ꯈꯟꯅꯁꯦ ꯍꯧꯖꯤꯛ ꯄꯥꯕ ꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯏꯃꯥꯅ ꯈꯪꯉꯛꯑꯒ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯩꯁꯨ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯖꯥꯇꯤ ꯅꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯊꯣꯏꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯊꯣꯏꯕꯤ ꯃꯥꯁꯨ ꯀꯔꯤ ꯃꯔꯝꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯏ ꯊꯃꯣꯏꯗꯨ ꯐꯥꯖꯤꯟꯗꯨꯅ ꯐꯔꯦ ꯆꯠꯂꯣ ꯉꯁꯤꯗꯤ ꯅꯪ ꯍꯟꯈ꯭ꯔꯣ ꯏꯃꯥꯅ ꯎꯈꯤꯕ ꯇꯥꯔꯦ ꯑꯩꯁꯨ ꯆꯪꯉꯒꯦ ꯊꯣꯏꯕꯤ ꯊꯨꯅ ꯆꯪꯈꯤ ꯅꯤꯡꯊꯦꯝ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯗꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯊꯣꯏꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯕꯨ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯐꯅ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯂꯦꯞꯇꯦ ꯂꯣꯏꯁꯪꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯨꯟꯖꯤꯟ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯂꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯨ ꯂꯣꯏꯅ ꯈꯪꯅꯔꯛꯂꯤ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯐꯤꯕꯝ ꯌꯥꯝꯅ ꯍꯣꯡꯂꯤ ꯊꯣꯏꯕꯤ ꯁꯥꯎꯅ ꯀꯔꯤꯅꯣ ꯅꯪꯅ ꯂꯣꯏꯁꯪꯗꯁꯨ ꯈꯨꯜꯗꯁꯨ ꯑꯗꯨꯝ ꯂꯥꯛꯏꯕꯗꯤ ꯂꯥꯛꯀꯅꯣ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦ ꯃꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯍꯥꯏꯅꯔꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯊꯣꯏꯕꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯏꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯝ ꯌꯥꯎ ꯆꯠꯈ꯭ꯔꯣ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯑꯩꯅ ꯇꯧꯕ ꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯑꯩ ꯉꯝꯃꯣꯏ ꯆꯠꯄ ꯆꯠꯇꯕ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯇꯣꯏꯅ ꯂꯥꯛꯀꯅꯨ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥꯅ ꯉꯥꯡꯒꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯕꯨ ꯋꯥꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯅꯈꯣꯏ ꯃꯩꯇꯩ ꯄꯥꯈꯪꯁꯦ ꯏꯃꯥꯅ ꯌꯥꯗꯦ ꯆꯠꯂꯣ ꯅꯤꯡꯊꯦꯝ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯊꯣꯏꯕꯤ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯖꯩ ꯍꯥꯏꯕ ꯊꯣꯏꯕꯤ ꯇꯞꯊꯔꯒ ꯅꯤꯡꯊꯦꯝ ꯆꯠꯂꯣ ꯑꯆꯥꯏꯅ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯏ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯦ ꯍꯥꯏ ꯏꯃꯥꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯣ ꯕꯁꯟꯇ ꯅꯤꯡꯊꯦꯝꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯗ ꯂꯥꯛꯄꯤꯒꯅꯨ ꯈꯨꯟꯖꯥꯁꯤꯡꯅ ꯎꯔꯒ ꯑꯩꯕꯨ ꯅꯣꯛꯅꯒꯅꯤꯌꯦ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨꯁꯨ ꯃꯆꯤꯟ ꯄꯦꯟꯅ ꯆꯩꯔꯝꯂꯦ ꯍꯧꯖꯤꯛꯇꯃꯛ ꯈꯪꯏ ꯃꯥꯁꯨ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯅꯩꯁꯤ ꯃꯆꯥꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄꯗꯨꯗ ꯀꯔꯤ ꯇꯧꯔꯦ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯄ꯭ꯔꯥ ꯀꯗꯥꯏꯗꯁꯨ ꯆꯠꯇꯦ ꯈꯨꯟꯖꯤꯟꯗ ꯊꯣꯛꯄꯅꯤ ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯅꯊꯟꯇ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯋꯥꯗꯨꯅ ꯊꯣꯛꯀꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯊꯣꯏꯕꯤ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯈꯛꯇꯅꯤ ꯏꯃꯥ ꯏꯆꯥꯇꯃꯛ ꯂꯩꯕꯅꯤ ꯅꯩꯁꯤ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯆꯥꯅ ꯀꯔꯤ ꯈꯜꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯃꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯊꯣꯏꯕꯤꯕꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯅꯥꯊꯩꯅꯕ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯊꯣꯏꯕꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯊꯤꯡꯕ ꯉꯝꯗꯗꯨꯅ ꯍꯤꯒꯤ ꯀꯞꯊꯣꯔꯛꯏ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯔꯤꯕꯗꯨꯅꯤ ꯃꯩꯇꯩ ꯄꯥꯈꯪꯗꯤ ꯂꯧꯅꯝ ꯆꯥꯎꯕꯅꯤ ꯍꯥꯏꯅ ꯌꯦꯡꯉꯣꯏ ꯅꯤꯡꯊꯦꯝꯗ ꯅꯤꯡꯊꯤꯅ ꯍꯥꯏꯌꯨ ꯈꯨꯜꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯃꯤꯅ ꯃꯃꯥ ꯈꯛꯇꯅ ꯌꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯅꯈꯤꯒꯅꯤ ꯃꯁꯤꯒꯨꯝꯕꯁꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯏꯃꯥꯅ ꯍꯥꯏꯔꯕ ꯑꯗꯨꯅꯤ ꯃꯥ ꯂꯥꯛꯀꯅꯨ ꯍꯥꯏꯌꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯅꯤꯡꯊꯦꯝꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯕ ꯃꯈꯩ ꯂꯥꯛꯂꯤꯕꯗꯣ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯅꯤꯡꯊꯦꯝ ꯍꯟꯖꯤꯜꯂꯛꯇꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯞ ꯆꯥꯕ ꯋꯥ ꯑꯃ ꯉꯥꯡꯅꯒꯅꯤ ꯖꯥꯠ ꯇꯤꯟꯅꯗꯕꯤ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯦꯜꯂꯕ꯭ꯔꯣ ꯃꯈꯣꯏ ꯃꯄꯥ ꯇꯞꯅ ꯍꯥꯏꯅꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯇꯥꯔꯒ ꯏꯀꯥꯏꯖꯩ
ꯇꯥꯁꯅꯨ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯀꯅꯥ ꯈꯪꯗꯕ ꯌꯥꯎꯒꯦ ꯍꯥ ꯑꯄꯤꯛꯄ ꯑꯉꯥꯡ ꯐꯥꯎꯕ ꯀꯩꯁꯥꯝꯊꯣꯡ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯑꯃꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯇꯥꯗꯕ꯭ꯔꯣ? ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝ ꯍꯟꯖꯤꯜꯂꯛꯏ. ꯍꯩ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ ꯍꯥ ꯈꯨꯝꯃꯨ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯏꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯣ ꯎꯅꯤꯡꯗꯦ. ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ. ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯆꯥꯅꯤ. ꯍꯩ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯪꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯇꯣꯂꯦꯟ ꯁꯥꯎꯕꯅ ꯅꯤꯡꯊꯦꯝꯕꯨ ꯃꯉꯛ ꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯛꯏ. ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯣꯛꯂꯛꯏ. ꯃꯈꯣꯏꯁꯨ ꯇꯥꯔꯤꯕꯅꯤ ꯅꯤꯡꯊꯦꯝꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯔꯤꯕꯁꯤ. ꯃꯁꯤꯅꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯁꯥꯎꯔꯤꯕ. ꯀꯅꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯗꯅ ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯍꯟꯗꯨꯅ ꯀꯩꯁꯥꯝꯊꯣꯡꯗ ꯂꯥꯛꯏ. ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯅꯤꯡꯊꯦꯝ ꯈꯨꯟꯖꯤꯟꯗꯨꯗ ꯐꯝꯗꯨꯅ ꯂꯩ. ꯁꯣꯂꯣꯃꯥꯗꯤ ꯈꯪꯏ ꯅꯤꯡꯊꯦꯝ ꯂꯩ ꯍꯥꯏꯕ. ꯁꯣꯂꯣ ꯅꯨꯡꯉꯥꯏꯇꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ. ꯂꯥꯞꯅ ꯎꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ. ꯉꯁꯤꯗꯤ ꯃꯥꯁꯨ ꯉꯝꯂꯛꯇ꯭ꯔꯦ. ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯅꯕꯒꯤ ꯍꯪꯆꯤꯠ ꯂꯥꯡꯅꯔꯤ. ꯁꯣꯂꯣꯃꯣꯟ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯁꯣꯂꯣꯃꯣꯟ ꯅꯤꯡꯊꯦꯝꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯗꯨꯅ. ꯅꯤꯡꯊꯦꯝ ꯃꯃꯥꯏꯗꯨ ꯇꯞꯅ ꯑꯣꯟꯊꯣꯔꯛꯄꯗ ꯎꯔꯦ ꯑꯅꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ. ꯁꯣꯂꯣꯃꯣꯟꯅ ꯁꯤ ꯆꯠꯂꯣ ꯅꯪ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ. ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯑꯆꯥꯏ. ꯁꯣꯂꯣꯃꯣꯟ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯩꯇꯩꯒꯤ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ. ꯑꯩꯅ ꯅꯪꯒꯤ ꯅꯕꯨꯡ ꯁꯛꯅ ꯕꯣꯔ ꯄꯤꯔꯕꯅꯤ. ꯅꯤꯡꯊꯦꯝ ꯊꯣꯏꯕꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ. ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯌꯥꯝꯅ ꯄꯪꯖꯕꯅꯤ. ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯑꯣꯏꯖꯔꯕꯁꯨ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯈꯪꯖꯗꯕꯅꯤ. ꯅꯪꯅ ꯅꯤꯡꯊꯤꯅ ꯇꯝꯕꯤꯌꯨ. ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯑꯆꯥꯏ ꯑꯩ ꯉꯝꯃꯣꯏꯌꯦ. ꯏꯃꯥꯅ ꯑꯩꯕꯨ ꯆꯩꯒꯅꯤꯌꯦ. ꯀꯔꯤꯁꯨ ꯆꯩꯔꯣꯏ. ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯐꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯒꯅꯤ. ꯆꯠꯂꯣ ꯊꯦꯡꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ. ꯈꯔ ꯊꯨꯅ ꯆꯠꯂꯣ. ꯅꯤꯡꯊꯦꯝ ꯁꯣꯂꯣꯃꯣꯟꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ. ꯆꯠꯂꯣ ꯑꯩꯅ ꯊꯣꯛꯄ ꯐꯅꯅꯕ ꯁꯤꯜꯂꯒꯦ. ꯑꯅꯤꯗꯣ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯆꯠꯈ꯭ꯔꯦ. ꯁꯣꯂꯣ ꯃꯃꯤꯠ ꯑꯗꯨꯅ ꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯕꯤ ꯃꯃꯥ ꯃꯄꯨꯒꯤ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯏꯇꯤꯟꯐꯝꯗ ꯇꯤꯟꯈ꯭ꯔꯦ. ꯊꯥꯡꯒ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯥ ꯂꯥꯎꯅꯩ. ꯅꯤꯡꯊꯦꯝꯅ ꯀꯩꯁꯥꯝꯊꯣꯡ ꯂꯩꯁꯥꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯀꯩꯊꯦꯜ ꯑꯀꯥ ꯑꯀꯨꯝ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤꯅꯈꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯀꯩꯁꯥꯝꯊꯣꯡꯒꯤ ꯂꯩꯁꯥꯕꯤ ꯊꯣꯏꯕꯤ ꯃꯩꯇꯩ ꯑꯣꯟꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯈ꯭ꯔꯦ꯫